ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡ ꯍꯨꯟꯅ ꯁꯇꯔꯗꯦ ꯅꯥꯏꯠ ꯁꯣꯗ ꯀꯩꯀꯩ ꯊꯣꯛꯁꯣꯛꯅ ꯃꯌꯥꯝ ꯇꯔꯥꯝ ꯅꯛꯆꯔꯤ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ 23ꯗ ꯚꯩꯒꯆꯟꯗ꯭ꯔ ꯑꯣꯄꯟ ꯏꯌꯥꯔ ꯊꯤꯌꯦꯇꯔꯗ ꯃꯌꯥꯝꯅ ꯃꯤꯠꯀꯤ ꯃꯃꯥꯡꯗ ꯎꯕ ꯐꯪꯂꯒꯗꯧꯕ ꯑꯗꯨꯒꯨꯝꯂꯕ ꯐꯤꯂꯝ ꯑꯃꯒꯤ ꯄ꯭ꯔꯃꯣꯁꯟ ꯗꯦꯠ ꯏꯁ ꯅꯟ ꯑꯗꯔ ꯗꯦꯟ ꯆꯐꯨ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯗ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯆꯐꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯆꯐꯨꯒꯤ ꯄ꯭ꯔꯃꯣꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯈꯤꯁꯤꯖ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟꯒꯤ ꯑꯗꯨꯒ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯒꯦꯁꯁꯤꯡꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯆꯐꯨ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯁꯩꯇꯖꯤꯠ ꯕꯤꯀꯦꯅꯤ ꯁꯩꯇꯖꯤꯠꯕꯨ ꯑꯍꯥꯟꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯐꯨꯒꯤ ꯃꯦꯟ ꯔꯣꯜ ꯂꯧꯕꯤꯔꯤꯕꯤ ꯑꯗꯨꯒ ꯃꯦꯟ ꯔꯣꯜ ꯂꯧꯕ ꯑꯦꯛꯇꯔ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯕꯂꯥ ꯇꯦꯟꯁꯨꯕꯝ ꯋꯤꯠ ꯕꯣꯕꯣ ꯅꯤꯡꯊꯧꯈꯣꯡꯖꯝ ꯌꯥꯝꯅ ꯃꯃꯥꯡꯗ ꯌꯥꯝ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯄꯤꯕ ꯉꯝꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤꯁꯤ ꯆꯐꯨꯒꯤ ꯄ꯭ꯔꯃꯣꯁꯟ ꯋꯤꯠ 27 ꯎꯠꯀꯗꯣꯏꯅꯦ ꯕꯤꯀꯦꯒ ꯉꯁꯤ ꯎꯅꯕꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇ ꯐꯥꯎꯋꯦ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯗ ꯃꯌꯥꯝꯗꯁꯨ ꯊꯝꯖꯒꯦ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗ 90 ꯁꯦꯔꯤꯁꯇ ꯕꯤꯀꯦꯒ ꯂꯣꯏꯅꯔꯛꯈꯤꯕ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯍꯧꯔꯛꯄꯁꯤ ꯌꯥꯝ ꯍꯧꯔꯛꯈꯤꯕ ꯉꯁꯤꯁꯤ ꯇꯦꯕꯜꯁꯤꯗ ꯔꯨꯝꯁꯤꯗ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯐꯤꯂꯝ ꯐꯥꯎꯋꯤ ꯕꯤꯀꯦ ꯀꯔꯤ ꯐꯥꯎꯕꯤ ꯃꯗꯤ ꯃꯇꯝꯗꯨꯒꯤ ꯐꯥꯎꯋꯦ ꯑꯩꯁꯨ ꯏꯇꯥꯎꯒ ꯐꯝꯃꯤꯟꯅꯕꯗ ꯍꯧꯈ꯭ꯔꯕ 1995 ꯑꯗꯨꯋꯥꯏꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝ ꯃꯦꯀꯤꯡ production oriented over film making amada thengnakiba akogi film workshop haitare making workshop thengnakiba ninjangi matamada bk no khona bakan gibne ngasi director thag yore yam thagasari ado adi wari du su yam nungsi wari su raga aham se bk dagi akoi dum hoktok charage kari haitare masagi safu se mayamna khandari se number 1 safu si manipuri khunai se tana thanda yada bas hek pokpo dagi si phau safu se yaw le rabani pokpo khoi na khom ta badagi haibtare safu si naraga dagi matang matang rituals aduga kano mayamna thaudok kaya da sapu yaw le hek loi paw mi oi bana maitai khunai aduga manipur khunai sina magi mai ising si tati no matam sapu si dum yaw ga leiba ado kari baragi da film si sapu ne tholi no haji number 1 basi dei hana wari si khogi sapu ne tholi si hoi sapu si mi oi bana angan ba matam dagi mi oi bana khunthok pa matam dagi haitare khogi sinna ba isagi pochai sem saba haitare kuchu khulai bai moi be to safu si nganna adum leibak na saraga sinnarakpagi khogi keno ni ado safu si sinnabam su tongali sai sing thongna na ba ising hapna na ba tongan tongan ba purpose sin ne duga atopa purpose sam khangnai na safu na thole si purpose na film ji gi wari ga kitang mari leina na la kan da film ji safu hari ba film ji da safu na tholi se angang khogi tha nauri bhai tare popu kuidri bangang si kaigumba leitragadi khogi chennabi matungina mai thade masi safu da toroga phumbagi chennabi makhak le ada somna kanda safu cinema sidi kitang black art ta kaida base to film oi banina sagi ipai pusingna akhogi mibe kanglu khudimaki magi ritual mai thajanabi belief ko adu tongan tongan loi leinam ne khogi thajanabi de so makhak leiri ba adu mai tawduna leigidaba angang sigi smai tawduna magi khucha ma smai jan lowragadi aduduna black art seasonai kaina tawba thajanabi ki sang se hoi adu masi fataba thajanabi ra aduga asengba leibra real asengba de exist tawba pola natraga superstition la haibadudi adum aisu confused leiri mayam su confused leiramgani adubu masi practice tawriba amasung haktheng naraba singnadi masi asengbani soi haini maramdi thajana wari myam am leiri minna utraga su nakongdi yorak pa haitare adum wari myam le adum wari sing du taruraga semgat pa real event sing to the base to wa film am oibanina yam powerful oiba dugumba black art ki mari leina ba pot am khak tu da chafu se anmai to na thon gi bani mayam main team ji du lakada hogor ko adai lakadoi ni okay ado kano gi so director gi su yam phajaba ko points ama pukhat pire do marak sida koi gi bobo ding thok ngam dai tare mamang da kaisa gi production direction su aduga kano su dum asiki team si dum oireng ni khale do bobo gi si dum mamang da yeng su tongan ba mahau ma pi bangam bai tare do handaki sapu si da su mayam da mahau ma pi ni khale do film si puthorok matam da kari koi gi khara hena confident leiba hena oigadra adu confident dum leibiragani du karan karan angle da confident leigani habidugi matang madui matang ni kari habini swai aina sengna hajaragadi film se yambudi kumjadri ko ai sengna ai atopa mi ge soi film kya kumde harak pasu le du ai wari amadi tawdori ba pot ai ge leiba phibam murti ai ge sak se chana borom do ina yam yang jara kan se sakchi phajadi na khabi ba matang phajabo or phajada bai na sada bai na hadi role pirak toy ba role do example oi na ina uji hai kol kolam da nung sibi nang mu kai da lei kai ku ting tho sa ori paramita ta da pot am lei ba adu mak te pam jada bani na asa khoi jabi ki oi gi aina ojai makhara sum training gum khal lojaraga tambiraga takpiraga chahi 5 3 loinarak pa se ida sam
ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯂꯩꯖꯔꯝꯃꯒ ꯇꯣꯛꯊꯣꯛꯂꯀꯥꯟꯗ ꯑꯃꯨꯛ ꯐꯤꯂꯝꯗ ꯂꯥꯛꯄꯁꯤꯗ ꯌꯥꯝ ꯄꯤꯁꯐꯨꯜ ꯐꯪꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯁ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯔꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯝꯕꯁꯦ ꯑꯣꯖꯥꯁꯦ ꯄꯨꯜꯂꯛꯑꯀꯥꯟꯗ ꯌꯥꯝ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯑꯗꯨꯅ ꯑꯩ ꯑꯣꯖꯥꯒꯤ ꯑꯦꯕ꯭ꯔꯤ ꯑꯣꯖꯥꯅꯕꯨ ꯑꯩꯉꯣꯟꯗ ꯑꯦꯅꯤ ꯄꯣꯠ ꯑꯃ ꯑꯦꯁꯥꯏꯟꯃꯦꯟ ꯑꯃ ꯄꯤꯕꯤꯔꯒꯗꯤ ꯑꯣꯜꯃꯣꯁ ꯑꯩ ꯑꯗꯨꯝ ꯌꯦꯁ ꯑꯣꯔ ꯅꯣꯁꯦ ꯍꯥꯏꯗꯕꯤꯗ ꯀꯩꯅꯣ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯍꯥꯏꯁꯦ ꯑꯩꯒꯤꯁꯦ ꯃꯥꯅ ꯁꯦꯝꯈꯤꯕ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯌꯥꯔꯅꯤ ꯍꯥꯏꯕꯗꯨꯅꯤ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯣꯖꯥꯅ ꯆꯞ ꯆꯥꯅ ꯈꯪꯉꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯀꯩꯁꯥꯜꯗ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ ꯐꯥꯔꯁ ꯐꯤꯂꯝꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯦꯡꯕꯤ ꯑꯩ ꯑꯗ ꯑꯦꯋꯥꯔꯗ ꯐꯪꯕ ꯐꯪꯗꯕꯩ ꯋꯥ ꯇꯣꯛꯊꯣꯛꯑꯀꯥꯟꯗ ꯁꯤꯃꯥꯗꯕꯨꯗꯤ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯕꯠ ꯑꯩꯒꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯀꯨꯝꯖꯕ ꯄꯣꯠꯇ ꯐꯪꯕ ꯍꯥꯏꯗꯣ ꯑꯩꯅ ꯐꯪꯕ ꯆꯞ ꯃꯥꯟꯅꯩ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯗꯨꯅꯦ ꯃꯇꯥꯡꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯐꯤꯂꯝꯗꯗꯤ ꯃꯌꯥꯝꯒ ꯈꯦꯠꯅꯕꯗꯨꯝ ꯑꯩ ꯎꯕ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯁꯤꯗꯁꯨ ꯉꯥꯏ ꯆꯐꯨꯁꯤꯗꯁꯨ ꯉꯥꯏ ꯑꯩꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯋꯥꯏ ꯋꯥꯟ ꯑꯣꯐ ꯗ ꯌꯥꯝ ꯈ꯭ꯋꯥꯏ ꯋꯥꯕ ꯔꯣꯜꯅꯦ ꯑꯗ ꯑꯩꯁꯦ ꯑꯣꯖꯥꯅ ꯄꯤꯕ ꯔꯣꯜꯗ ꯁꯦꯡꯅ ꯑꯩ ꯑꯣꯖꯥꯗ ꯑꯃꯨꯛ ꯁꯥꯎꯏ ꯑꯣꯖꯥ ꯅꯪꯁꯦ ꯑꯃꯨꯛꯇꯪ ꯑꯩꯕꯨ ꯑꯅꯥꯟꯕ ꯑꯝꯇ ꯄꯤꯌꯨꯗꯥꯅ ꯑꯣꯜꯃꯣꯁ ꯑꯩꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯥꯟꯗꯕ ꯉꯥꯛꯇ ꯄꯤꯔꯕ ꯉꯥꯛꯇꯅꯦꯕ ꯀꯩꯅꯣꯗ ꯑꯩꯅ ꯁꯥꯔꯤꯕ ꯔꯣꯜꯗꯨꯗ ꯑꯣꯖꯥꯁꯤꯅ ꯌꯦꯡꯉꯀꯥꯟꯗ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯆꯠꯀꯦ ꯑꯗꯣ ꯆꯐꯨꯗꯨꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯑꯩ ꯀꯩꯁꯥꯜꯒꯤ ꯃꯊꯪꯁꯤꯗ ꯆꯐꯨꯗꯨꯁꯨ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯑꯩ ꯁ꯭ꯀꯣꯔ ꯇꯧꯒꯗ꯭ꯔꯥꯗꯤ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯃꯗꯨꯏꯗꯨꯗ ꯇꯧꯔꯤꯕ ꯏꯁꯥꯅ ꯇꯧꯖꯈꯤꯕ ꯑꯦꯛꯇꯤꯡ ꯃꯌꯥꯝ ꯑꯋꯥꯕ ꯁꯥꯈꯤꯕ ꯗꯦꯟ ꯀꯣꯏꯐꯥꯎꯗ ꯆꯍꯤ 2-3 ꯍꯦꯟꯅ ꯀꯛꯇꯦꯕ ꯀꯩꯁꯥꯜꯗꯤ ꯊꯥ 3 ꯈꯛꯇꯅꯤ ꯁꯤꯗꯤ ꯆꯍꯤ 2 ꯍꯦꯟꯅ ꯈꯥꯡꯉꯦꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯌꯥꯝ ꯁꯥꯡꯅ ꯇꯧꯋꯦ ꯑꯗꯨꯒ ꯄꯪꯇꯧ ꯇꯧꯁꯟꯕ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯑꯍꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯄꯥꯎꯡ ꯕꯤꯁꯥꯃꯤꯇ꯭ꯔ ꯌꯥꯎꯔꯤ ꯗꯦꯟ ꯏꯙꯧ ꯌꯥꯎꯔꯤ ꯄꯥꯎꯡ ꯄꯤꯌꯣ ꯒꯣꯄꯥꯜ ꯌꯥꯎꯔꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯥꯔꯇꯤꯁ ꯑꯔꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅꯤꯅ ꯀꯩꯁꯥꯜꯗꯗꯤ ꯑꯩ ꯏꯇꯣꯟꯗꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯒ ꯀꯞꯆꯕꯅꯤ ꯂꯧꯖꯕꯅꯤ ꯑꯗꯨ ꯅꯠꯇꯦ ꯆꯐꯨꯗꯗꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯃꯁꯨ ꯇꯤꯝꯅꯤꯅ ꯀꯝꯄꯤꯇꯤꯇꯤꯚ ꯃꯣꯏꯒ ꯑꯍꯟ ꯃꯌꯥꯝꯗꯣ ꯁꯦꯅꯤꯌꯔ ꯃꯤꯒꯤ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯑꯃ ꯂꯧꯔꯕ ꯃꯌꯥꯝꯗꯨꯒ ꯏꯆꯤꯟ ꯕꯂꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯃꯣꯏꯁꯤ ꯊꯦꯛꯇꯔ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯔꯛꯇ ꯂꯤꯁꯜꯂꯒ ꯑꯩꯅ ꯑꯃꯨꯛ ꯃꯦꯟ ꯔꯣꯜ ꯃꯇꯦꯛ ꯑꯃ ꯂꯧꯔꯤꯕꯅꯤꯅ ꯃꯇꯨꯡꯒꯤ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯁꯤꯗꯗꯤ ꯑꯁ ꯇꯨꯝꯕ ꯆꯥꯕꯗꯤ ꯈꯪꯗꯦ ꯑꯣꯀꯦ ꯌꯥꯝꯅ ꯍꯥꯔꯗ ꯋꯥꯔꯛꯅꯤ ꯑꯗꯨꯒ ꯐꯨꯜ ꯀꯟꯐꯤꯗꯦꯟꯁ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯅꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯇꯧꯔꯛꯏꯕ ꯊꯕꯛ ꯆꯍꯤ 2ꯗꯩ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯒ ꯉꯁꯤ 27 ꯑꯣꯛꯇꯣꯕꯔꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯕ ꯍꯧꯒꯗꯧꯔꯕꯅꯤ ꯃꯌꯥꯝꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯠꯇꯣꯔꯕꯅꯦꯕ ꯑꯗꯨ ꯕꯂꯥꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯕꯂꯥ ꯂꯥꯛꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯅꯗꯤ ꯍꯦꯔꯣꯏꯅꯤ ꯍꯦꯔꯣ ꯃꯁꯛ ꯐꯖꯕ ꯍꯥꯏꯅ ꯀꯅꯥꯅ ꯐꯤꯂꯝ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯕꯣꯕꯣꯅ ꯍꯥꯏꯕꯤ ꯃꯈꯨꯠ ꯇꯤꯡꯊꯣꯛꯄ ꯑꯗꯒꯤ ꯆꯣꯡꯕ ꯐꯟꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯅꯗꯕꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯁꯤꯅꯒꯔꯁꯤꯡꯁꯦ ꯃꯥꯏ ꯃꯥꯏ ꯋꯥꯈꯜ ꯂꯣꯏ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯁ꯭ꯄꯤꯁꯤꯌꯦꯜꯂꯤ ꯕꯣꯕꯣ ꯑꯃꯁꯨꯡ ꯁꯩꯇꯦꯖꯤꯠ ꯕꯤꯀꯦꯅ ꯄꯨꯊꯣꯔꯛꯄ ꯐꯤꯂꯝꯁꯤꯡꯁꯤ ꯉꯥꯏꯔꯒ ꯂꯩꯕ ꯃꯥꯔꯀꯦꯠꯇ ꯅꯠꯇꯅ ꯀꯗꯥꯏꯗ ꯔꯤꯂꯤꯁ ꯇꯧꯒꯗꯧꯔꯤꯒꯦꯁꯤ ꯉꯥꯏꯔꯒ ꯂꯩꯕ ꯑꯗꯨ ꯕꯂꯥ ꯁꯤꯒꯨꯝꯕꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯃ ꯐꯪꯕ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯏ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯈꯔ ꯈꯤꯇꯪ ꯀꯦꯔꯦꯛꯇꯔ ꯑꯣꯏꯕ ꯄꯣꯠꯇ ꯑꯦꯛ ꯇꯧꯕꯁꯦ ꯑꯩ ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯔ ꯄꯥꯝꯃꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯗꯥꯕꯤꯀꯦꯅ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯑꯦꯛ ꯇꯧꯕꯒꯤ ꯆꯥꯟꯁ ꯑꯃ ꯄꯤꯕꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯨ ꯗꯥꯕꯤꯀꯦꯁꯨ ꯑꯅꯧꯕ ꯄꯨꯟꯃꯤꯟꯅꯕꯅꯦ ꯑꯩꯒ ꯑꯅꯧꯕ ꯄꯨꯟꯕ ꯑꯣꯏꯇꯥꯔꯒꯁꯨ ꯄꯨꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯗꯥ ꯕꯣꯕꯣ ꯐꯤꯂꯝꯁꯤꯗ ꯄꯨꯟꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕ ꯁꯦꯅꯤꯌꯔ ꯑꯌꯥꯝꯕ ꯐꯤꯂꯝꯁꯤꯒꯤ ꯇꯤꯝ ꯂꯣꯏꯅꯃꯛ ꯄꯨꯟꯃꯤꯟꯅꯕꯗ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯐꯤꯂꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯐꯤꯂꯝꯗ ꯌꯥꯎꯔꯤꯕ ꯍꯤꯔꯣ ꯍꯤꯔꯣꯏꯟ ꯑꯗꯨꯒ ꯖꯁ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯁꯨ ꯗꯤꯔꯦꯛꯇꯔꯁꯨ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯐꯤꯂꯝꯁꯤ ꯃꯦꯁꯦꯖ ꯑꯃꯗꯤ ꯄꯤꯒꯗꯧꯔꯕꯅꯤ ꯃꯌꯥꯝꯗ ꯀꯔꯝꯕ ꯃꯦꯁꯦꯖ ꯀꯔꯥꯏꯋꯥꯏꯗ ꯄꯨꯈꯠꯂꯀꯥꯟꯗ ꯊ꯭ꯔꯤꯜꯁ ꯑꯦꯟ ꯅꯦꯆꯔ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯀꯔꯥꯏ ꯄꯨꯈꯠꯂꯀꯥꯟꯗ ꯐꯤꯂꯝꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯌꯦꯡꯒꯗꯣꯏꯅೋ ꯍꯥꯏꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯈꯨꯝꯒꯅꯤ ꯕꯂꯥꯅ ꯑꯦꯛ ꯇꯧꯔꯤꯁꯤ ꯂꯩꯁꯥꯕꯤꯒꯤ ꯔꯣꯜꯂ ꯍꯤꯔꯣꯏꯟ ꯑꯃꯒꯤ ꯔꯣꯜꯅꯤꯗꯤ ꯍꯥꯏꯔꯦ ꯀꯔꯝꯕ ꯔꯣꯜꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯄꯜꯂꯝꯕ ꯌꯥꯕ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯁꯦ ꯂꯩꯁꯥꯕꯤꯒꯤ ꯁꯤꯟ ꯃꯇꯦꯛ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯃꯧꯅꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯧꯒꯤ ꯁꯤꯟꯅꯦ ꯃꯧ ꯑꯣꯏꯅ ꯑꯗꯨꯝ ꯍꯧꯔꯦ ꯃꯧ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯎꯅꯕꯗꯗꯤ ꯄꯣꯁꯇꯔꯗ ꯀꯩꯗ ꯎꯅꯗꯦ ꯕꯂꯥꯒꯤꯁꯤ ꯑꯩꯈꯣꯏ ꯁꯝꯒ ꯊꯥꯗꯔꯒ ꯍꯔꯔꯒꯤ ꯃꯇꯥꯡꯗ ꯑꯃꯈꯛ ꯌꯥꯎꯋꯦ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕꯁꯅꯣ ꯑꯗꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯑꯩꯈꯣꯏ ꯕꯤ ꯀꯦꯗꯩꯁꯨ ꯑꯃꯨꯛ ꯍꯪꯖꯒꯦ ꯑꯗꯨꯕꯨ ꯕꯂꯥꯗ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯁꯝꯒ ꯊꯥꯗꯕꯗ ꯃꯌꯥꯝꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯊ꯭ꯔꯤꯜꯁ ꯑꯗꯨꯒ ꯍꯔꯔ ꯐꯤꯂꯝ ꯑꯣꯏꯅ ꯎꯕ ꯑꯗꯩꯗꯤ ꯕꯂꯥꯗ ꯀꯔꯝꯍꯥꯏꯅ ꯃꯗꯨ ꯆꯦꯂꯦꯟꯖꯤꯡꯗꯣ ꯀꯃꯥꯏꯅ ꯂꯥꯛꯈꯤꯗꯨꯗꯣ ꯆꯦꯂꯦꯟꯖꯤꯡꯁꯦ ꯀꯩꯅꯣꯅꯦ ꯁ꯭ꯀ꯭ꯔꯤꯞꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯕꯦꯛꯕꯣꯟ ꯑꯣꯏꯈꯤꯕ ꯍꯣꯏ ꯑꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯏꯁꯥꯗ ꯑꯗꯨꯒꯤ ꯑꯦꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯩꯁꯦ ꯁꯣꯔꯒ ꯐꯨꯟꯒꯠꯇꯅ ꯑꯗꯨ ꯃꯇꯤꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯕꯁꯤꯗ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯗ ꯑꯗꯨꯒꯤ ꯁꯤꯟ ꯃꯇꯦꯛꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯑꯩ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯝꯇ ꯆꯪꯗꯦ ꯑꯗꯨ ꯃꯇꯦꯛꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯣꯛꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯊꯥꯗꯔꯒ ꯁꯣꯠ ꯂꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯀꯣꯛ ꯊꯥꯗꯔꯒ ꯑꯗꯨꯒꯤ ꯑꯦꯛꯁꯤꯒꯤ ꯑꯗꯨꯗ ꯋꯥꯈꯜꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯒ ꯃꯇꯨꯡꯗꯗꯤ ꯇꯧꯔꯝꯒꯦ ꯑꯣꯖꯥ ꯕꯤꯀꯦꯅ ꯄꯤꯔꯤꯕ ꯑꯦꯁꯥꯏꯟꯃꯦꯟꯁꯤꯗ ꯃꯥꯏ ꯄꯥꯜꯂꯒꯦ ꯗꯥ ꯍꯥꯏꯕꯗꯨꯅꯦꯕ ꯕꯤꯀꯦꯅ ꯄꯤꯔꯤꯕ ꯄꯣꯠꯇꯨꯃꯛ ꯌꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯩ ꯑꯗꯨ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕ ꯀꯩꯅꯣꯅꯁꯨ ꯄꯦꯟꯕꯤꯗꯕꯗꯨꯗꯤ ꯍꯥꯏ ꯕꯂꯥꯅꯁꯨ ꯕꯂꯥ ꯇꯦꯁꯤꯡꯅꯁꯨ ꯍꯥꯏꯕꯤ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯍꯔꯔꯒꯤ ꯃꯇꯥꯡꯁꯦ ꯕꯂꯥꯗꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯁꯇꯔꯗ ꯀꯩꯗ ꯃꯌꯥꯝ ꯎꯅꯕꯅꯤꯅ ꯃꯌꯥꯝꯅ ꯎꯅꯔꯤꯁꯦ ꯁꯤꯒꯨꯝꯕ ꯕꯤ ꯀꯦ ꯑꯩꯈꯣꯏꯒꯤ ꯁꯩꯊꯖꯤꯠ ꯕꯤ ꯀꯦꯒꯤ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯔꯛꯀꯗꯧꯔꯦ
ꯌꯥꯝꯅ ꯊ꯭ꯔꯤꯜꯁ ꯑꯣꯏꯕ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯅꯣꯛ ꯇꯧꯒꯗꯕ ꯐꯤꯂꯝ ꯄꯨꯊꯣꯔꯛꯀꯗꯧꯔꯦ ꯍꯥꯏ ꯃꯌꯥꯝꯅ ꯎꯅꯔꯤꯕ ꯆꯥꯡꯁꯤꯗꯤ ꯍꯔꯔ ꯐꯤꯂꯝꯒꯨꯝꯕꯒꯤ ꯀꯤꯕꯒꯤ ꯃꯌꯥꯝꯗ ꯍꯦꯛ ꯀꯤꯍꯟꯕ ꯈꯣꯠꯍꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯦ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯤ ꯀꯔꯝꯍꯥꯏꯅ ꯍꯣꯔꯔ ꯐꯤꯂꯝ ꯑꯣꯏꯕ ꯖꯥꯠꯂ ꯑꯗꯣ ꯕ꯭ꯂꯦꯛ ꯑꯥꯔꯠ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗ ꯄꯜꯂꯤ ꯉꯁꯥꯏ ꯆꯐꯨꯒꯤ ꯋꯥꯐꯝꯗ ꯍꯧꯔꯛꯄꯅꯤꯅ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯁꯃꯥꯖꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗ ꯈꯔ ꯍꯦꯟꯅ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯏꯂꯤꯃꯦꯟꯁ ꯈꯔ ꯑꯣꯏꯅ ꯌꯦꯡꯕꯗꯧꯅ ꯇꯧꯏ ꯍꯥꯏꯗꯤ ꯍꯦꯛ ꯇꯥꯕꯗ ꯄꯟꯕꯗ ꯍꯪꯒꯣꯏꯅꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯐꯤꯂꯝꯁꯦ ꯍꯔꯔ ꯑꯣꯏꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯑꯣꯠ ꯅꯩꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯃꯁꯤꯒꯨꯝꯕ ꯅꯩꯊꯠꯄꯒꯤ ꯃꯃꯥꯡꯗꯁꯨ ꯀꯩꯁꯥꯜꯒꯤ ꯐꯤꯂꯝ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯇ ꯇꯥꯀꯩ ꯇꯣꯔꯥꯠꯇꯨꯒꯩ ꯅꯩꯈꯥꯏꯕꯒꯤ ꯐꯤꯂꯝ ꯑꯃꯅꯤ ꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯣꯏꯔꯥ ꯀꯔꯝꯍꯥꯏꯅ ꯊꯝꯒꯅꯤ ꯃꯁꯤꯒꯤ ꯊꯤꯝꯁꯦ ꯀꯩꯁꯥꯜ ꯍꯣꯏ ꯀꯩꯁꯥꯜꯅ ꯑꯃꯨꯛ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯚꯥꯏꯑꯣꯂꯦꯁꯟꯒꯤ ꯀꯩꯅꯣꯅꯦ ꯑꯗꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯇꯥꯏꯕꯪ ꯀꯩꯊꯦꯜꯅ ꯑꯃꯨꯛ ꯁꯦꯇꯔꯤꯀꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯁꯤꯌꯦꯜ ꯁꯦꯇꯔꯤꯀꯦꯜ ꯀꯩꯅꯣꯅꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯆꯐꯨꯁꯤ ꯄꯣꯁꯇꯔꯗ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯟꯕꯗꯣ ꯍꯣꯔꯔ ꯃꯥꯟꯕꯗꯣ ꯃꯗꯨ ꯃꯥꯟꯕꯤꯕ ꯌꯥꯏ ꯃꯥꯟꯕꯤꯕꯒꯤꯗꯤ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯍꯣꯔꯔ ꯐꯤꯂꯝ ꯅꯠꯇꯦ ꯑꯣꯀꯦ ꯃꯥꯟꯕ ꯈꯨꯗꯤꯡꯃꯛꯇꯤ ꯑꯁꯦꯡꯕꯗꯤ ꯅꯠꯇꯦ ꯃꯥꯟꯕ ꯈꯨꯗꯤꯡꯃꯛ ꯅꯠꯇꯦ ꯑꯗꯨꯒ ꯍꯣꯏ ꯃꯥꯟꯕ ꯍꯥꯏꯁꯦ ꯈꯔ ꯅꯛꯅꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯅ ꯈꯤꯇꯪ ꯀꯤꯕ ꯐꯥꯎꯕꯗꯤ ꯌꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯐꯤꯂꯝꯁꯤꯒꯤ ꯁ꯭ꯇꯣꯔꯤꯁꯤ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯑꯥꯔꯠꯇ ꯕꯦꯁ ꯇꯧꯕ ꯀꯩꯅꯣꯅꯦ ꯑꯗꯨ ꯃꯦꯁꯦꯖꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯀꯥꯟꯗ ꯃꯁ꯭ꯋꯥꯏꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯁꯤꯅꯦꯃꯥ ꯌꯦꯡꯉꯒ ꯃꯌꯥꯝꯗ ꯀꯩ ꯐꯥꯎꯒꯦ ꯑꯣꯏꯅ ꯍꯪꯅꯤꯡꯕꯅꯦ ꯃꯦꯁꯦꯖꯁꯤꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯕ꯭ꯂꯦꯛ ꯑꯥꯔꯠꯁꯤ ꯗꯨ ꯌꯨ ꯕꯤꯂꯤꯚ ꯏꯟ ꯕ꯭ꯂꯦꯛ ꯑꯥꯔꯠ ꯑꯣꯀꯦ ꯊꯥꯖꯕ꯭ꯔꯥ ꯊꯥꯖꯗꯕ꯭ꯔꯥ ꯐꯤꯂꯝꯁꯤ ꯀꯦꯁ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯐꯤꯂꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯃꯨꯛ ꯊꯥꯖꯗꯣꯔꯤꯕ꯭ꯔꯥ ꯑꯣꯔ ꯊꯥꯖꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯣꯀꯦ ꯏꯁꯥꯅ ꯈꯟꯖꯕ ꯏꯇꯣꯝꯗ ꯈꯟꯖꯕꯗꯨ ꯃꯁꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯣꯔ ꯂꯩꯔꯝꯗꯕ ꯌꯥꯏ ꯏꯁꯥꯅ ꯈꯟꯖꯕꯅꯤ ꯅꯍꯥꯟ ꯍꯧꯖꯤꯛ ꯁꯤꯅꯦꯃꯥꯁꯤ ꯌꯦꯡꯉꯁꯤ ꯆꯐꯨ ꯍꯥꯏꯔꯤꯕ ꯁꯤꯅꯦꯃꯥꯁꯤ ꯌꯦꯡꯉꯁꯤ ꯑꯗꯨꯒꯤ ꯌꯦꯡꯉ ꯃꯇꯨꯡꯁꯤꯗ ꯑꯗꯣꯝ ꯕ꯭ꯂꯦꯛ ꯑꯥꯔꯠꯁꯤ ꯊꯥꯖꯒꯗꯣꯔꯤꯕ꯭ꯔꯥ ꯑꯣꯔ ꯊꯥꯖꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯁꯤꯅꯤ ꯃꯦꯁꯦꯖꯀꯤ ꯋꯥ ꯍꯥꯏꯕꯨ ꯕ꯭ꯂꯦꯛ ꯑꯥꯔꯠꯁꯤ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯗꯔ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯔ ꯃꯌꯥꯝꯅ ꯊꯥꯖꯕꯁꯨ ꯈꯔ ꯑꯗꯨꯝ ꯂꯩ ꯊꯥꯖꯕꯁꯨ ꯑꯗꯨꯝ ꯂꯩ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯖꯅꯤ 2000 ꯌꯧꯁꯜꯂꯛꯑꯕꯅꯤ 2000 ꯀ꯭ꯔꯣꯁ ꯌꯧꯁꯜꯂꯛꯑꯕꯅꯦꯕ ꯁꯥꯏꯟꯇꯤꯐꯤꯛ ꯏꯔꯥꯅꯦ ꯁꯤ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯅꯤ ꯅꯠꯇ꯭ꯔꯒ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯄꯥꯎꯈꯣꯡꯗꯨꯅꯦꯕ ꯆꯜꯂꯤꯁꯦ ꯄꯥꯎꯈꯣꯡꯗꯨꯅꯦ ꯃꯌꯥꯝꯅ ꯄꯤꯒꯗꯧꯅꯤ ꯑꯩꯅ ꯄꯤꯒꯗꯧ ꯅꯠꯇꯦ ꯍꯥꯏꯕꯅꯦꯕ ꯅꯠꯇꯦ ꯁꯥꯏꯟꯇꯤꯐꯤꯛꯀꯤ ꯋꯥꯈꯜꯂꯣꯟꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯥꯏꯟꯇꯤꯐꯤꯛ ꯋꯥꯈꯜꯂꯣꯟꯁꯤꯗ ꯊꯥꯖꯔꯒ ꯕꯣꯕꯣꯅ ꯁꯤꯒꯨꯝꯕꯗ ꯑꯦꯛ ꯇꯧꯁꯜꯂꯨꯕꯁꯤꯗ ꯃꯌꯥꯝꯅꯗꯤ ꯍꯥꯏꯅꯔꯤꯌꯦ ꯑꯗꯣ ꯐꯤꯂꯝꯗ ꯍꯧꯖꯤꯛꯀꯤ ꯕꯣꯕꯣꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯆꯣꯡꯗꯅ ꯐꯟꯗꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯕꯒꯤ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯁꯛꯁꯤꯒ ꯆꯥꯟꯅꯗꯦ ꯍꯥꯏꯕꯗꯨꯃ ꯑꯗꯨꯕꯨ ꯃꯁꯛ ꯐꯖ ꯊꯤꯕꯗ ꯅꯠꯇꯕꯤꯗ ꯑꯥꯔꯠ ꯐꯤꯂꯝꯗꯗꯤ ꯃꯗꯨꯒꯤ ꯃꯁꯛ ꯊꯤꯕ ꯐꯖꯕꯒꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯃꯍꯥꯛꯅ ꯄꯤꯔꯤꯕ ꯃꯌꯥꯝꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖ ꯑꯗꯨꯒ ꯋꯤꯆ ꯃꯥꯅ ꯇꯧꯔꯤꯕ ꯑꯦꯛꯇꯨꯅ ꯃꯌꯥꯝꯒꯤ ꯚꯥꯕꯣꯛ ꯑꯗꯨꯒ ꯁꯤꯅꯦꯒꯔꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯁꯨꯃꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯐꯨꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯇꯥꯔꯦ ꯆꯐꯨꯒꯤꯁꯤꯗ ꯕꯣꯕꯣꯅ ꯂꯧꯕꯤꯔꯤꯕ ꯔꯣꯜꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯒ ꯌꯥꯝ ꯇꯦꯟꯅ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕ ꯌꯥꯕ ꯄꯣꯏꯟꯠꯁꯤꯡꯁꯤ ꯀꯔꯤ ꯂꯩ ꯃꯤꯟꯁ ꯐꯤꯂꯝꯗꯨꯒꯤ ꯋꯥꯔꯤ ꯁꯥꯡꯅ ꯁ꯭ꯇꯣꯔꯤ ꯄꯨꯡ ꯑꯃ ꯃꯈꯥꯏ ꯑꯅꯤ ꯋꯥꯔꯤꯁꯤ ꯄꯨꯂꯞ ꯁꯨꯞꯆꯜꯂꯒ ꯍꯥꯏꯇꯥꯔꯦ ꯊ꯭ꯔꯤꯜꯁ ꯇꯧꯕ ꯌꯥꯕ ꯃꯇꯥꯡꯁꯤꯡꯗꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯐꯤꯂꯝꯁꯦ ꯑꯩꯅ ꯂꯧꯖꯔꯤꯁꯦ ꯍꯦꯔꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯃꯦꯟ ꯔꯣꯜ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯨꯕ ꯅꯣꯝꯕꯗꯤ ꯀꯜꯂꯒ ꯃꯤꯆꯪ ꯁꯪꯒꯗꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯗꯦꯟ ꯑꯩꯒꯤ ꯍꯦꯔꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯂꯣꯏꯅꯕꯤ ꯁꯥꯔꯤꯕ ꯕꯂꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯑꯥꯔꯠꯀꯤ ꯂꯥꯡꯒꯣꯏꯗ ꯆꯟꯁꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒ ꯐꯦꯃꯤꯂꯤ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯄꯥꯕꯨꯡꯍꯟ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯏꯙꯧꯅ ꯔꯣꯜ ꯂꯧꯋꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯃꯥꯅ ꯕ꯭ꯂꯦꯛ ꯑꯥꯔꯠꯁꯦ ꯑꯩꯉꯣꯟꯗ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯃꯉꯣꯟꯗ ꯊꯦꯡꯅꯕ ꯑꯋꯥꯕꯗꯨ ꯑꯩꯅ ꯁꯐꯔ ꯇꯧꯕꯅꯦ ꯑꯣꯀꯦ ꯉꯁꯥꯏ ꯕꯤꯀꯦꯅ ꯍꯥꯏꯈꯤꯕꯗꯨ ꯌꯥꯝ ꯆꯥꯟꯅꯕ ꯑꯃ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗ ꯀꯩꯁꯥꯜ ꯐꯤꯂꯝꯗ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯑꯅꯤꯁꯨꯕ ꯐꯤꯂꯝ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯐꯤꯂꯝꯗꯅ ꯁꯦꯇꯔꯤꯀꯦꯜ ꯃꯌꯥꯝꯅ ꯀꯣꯃꯤꯛ ꯑꯣꯏꯕ ꯑꯥꯔꯠ ꯈꯔꯁꯨ ꯌꯥꯎꯍꯜꯂꯒ ꯁꯦꯇꯔꯤꯀꯦꯜ ꯑꯣꯏꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯕ ꯍꯟꯗꯛꯀꯤꯁꯤꯅ ꯑꯃꯨꯛ ꯐꯦꯃꯤꯂꯤ ꯇꯣꯔꯆꯔ ꯍꯥꯏꯕ ꯇꯥꯔꯦ ꯐꯦꯃꯤꯂꯤ ꯔꯥꯏꯠꯁ ꯃꯠꯄꯒꯤ ꯐꯤꯕꯝꯅꯤ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯗ꯭ꯔꯒꯁꯨ ꯕꯣꯕꯣꯅ ꯑꯦꯛ ꯇꯧꯕ ꯃꯇꯝꯗ ꯆꯍꯤ ꯑꯅꯤꯗꯤ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯔꯤ ꯑꯗꯨꯕꯨ ꯐꯤꯂꯝꯁꯤꯒꯤ ꯅꯝꯕ ꯃꯇꯝꯗ ꯗ꯭ꯌꯨꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯄ꯭ꯔꯣꯖꯦꯛꯁꯟꯗꯨꯅ ꯌꯥꯝ ꯁꯥꯡꯈ꯭ꯔꯒꯁꯨ ꯌꯥꯝꯅ ꯃꯇꯝ ꯁꯣꯔꯠ ꯄꯤꯔꯤꯌꯗꯇ ꯂꯣꯏꯁꯤꯟꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤ ꯃꯁꯤ ꯐꯤꯂꯝꯁꯤꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯆꯪꯈꯤ ꯃꯁꯤ ꯑꯗꯨꯗꯤ ꯄꯨꯔꯥ 1 yearꯁꯀꯤ ꯆꯥꯡꯗ ꯃꯇꯦꯛ ꯅꯝꯕꯒ ꯑꯗꯒꯤ ꯑꯗꯨꯝ ꯆꯍꯤ ꯑꯃꯅ ꯊꯥ 3ꯒꯤ ꯆꯥꯡꯗꯗꯤ ꯑꯗꯨꯝ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯐꯤꯂꯝ ꯐꯖꯅ ꯅꯝꯊꯕ ꯌꯥꯗꯕ ꯂꯣꯀꯦꯁꯟ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯕꯖꯥꯔ ꯃꯅꯨꯡꯗ ꯊꯣꯛꯂꯥꯎ ꯆꯪꯉꯒ ꯅꯝꯕ ꯌꯥꯗꯕꯁꯨ ꯍꯦꯛ ꯑꯣꯏꯕ ꯗꯦꯟ ꯃꯐꯝ ꯃꯇꯝ ꯑꯗꯒꯤ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯁꯤꯅꯦꯃꯥꯁꯤꯗꯩꯁꯤꯗ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯂꯩꯆꯤꯟ ꯊꯥꯔꯛꯄ ꯐꯣꯒꯤꯒꯤ ꯃꯇꯝ ꯉꯥꯏꯕ ꯗꯦꯟ ꯑꯩꯈꯣꯏꯅ ꯑꯦꯔꯤꯌꯥꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯎꯖꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯣꯀꯦꯁꯟ ꯊꯤꯗꯦꯕ ꯁꯤꯟ ꯑꯃꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯌꯥꯝꯗ꯭ꯔꯕꯗ 60-70 ꯍꯥꯏꯊꯔ ꯆꯠꯂꯦ ꯑꯗꯣ ꯁꯤꯅꯦꯃꯥꯗꯨꯗꯤ ꯁꯤꯟ ꯑꯃꯈꯛ ꯅꯝꯕꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨꯝ ꯂꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯁꯤꯟ ꯑꯅꯤ ꯑꯍꯨꯝꯗꯪ ꯍꯦꯟꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯆꯟꯁꯤꯐꯥꯎꯗ ꯑꯗꯨꯝ ꯐꯤꯂꯝ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯁꯦꯟꯐꯥꯎꯗ ꯑꯗꯨꯝ ꯋꯥꯔꯧꯅꯕ ꯃꯌꯥꯝ ꯌꯥꯎꯅꯩ ꯍꯥꯏꯕꯗꯤ ꯋꯥꯕꯅ ꯍꯦꯜꯂꯛꯄ ꯑꯣꯖꯥꯒꯤꯗꯤ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯗꯦꯟ ꯃꯥꯅ ꯎꯖꯔꯤꯕ ꯑꯦꯝ ꯑꯣꯕꯖꯦꯛꯇꯤቭ ꯇꯥꯗ꯭ꯔꯤꯈꯣꯏꯗꯤ ꯑꯣꯖꯥꯁꯨ ꯑꯗꯨꯝ ꯑꯟꯀꯠꯅꯦ ꯑꯗꯨꯝ ꯀꯠ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦ ꯌꯥꯗꯦꯅ ꯑꯗꯨꯝ ꯑꯗꯨꯅ ꯃꯗꯨꯗ ꯑꯗꯨꯝ ꯁꯐꯔꯤꯡ ꯇꯧꯔꯒ ꯅꯨꯡꯗꯥꯡ ꯄꯨꯡ 1 ꯂꯥꯛꯄ 2 ꯂꯥꯛꯄ 12 ꯂꯥꯛꯄ ꯅꯝꯃꯤꯕ ꯁꯤꯃꯥꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕ ꯋꯥꯅꯤ ꯕꯨꯠꯀꯤ ꯅꯠꯇꯦ ꯍꯣꯔꯣꯔ ꯐꯤꯂꯝ ꯅꯠꯇꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯑꯃ ꯑꯗꯩ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯆꯧꯕ
ꯑꯃꯗ ꯗꯨꯛꯁꯦ ꯊꯥꯔꯒ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯑꯗꯩ ꯑꯩꯈꯣꯏ ꯏꯁꯥꯗꯁꯨ ꯇꯨ ꯆꯨꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ psychological error ꯗꯨꯗꯤ error ꯂꯩ ꯑꯗꯨꯝ ꯑꯗꯨꯗꯤ ꯂꯩ ꯏꯚꯟ ꯑꯩ ꯏꯁꯥꯃꯛꯅꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗꯐꯥꯎꯗ ꯑꯩ ꯒꯥꯔꯤꯒꯤ इनरꯒꯤ ꯃꯤꯡꯁꯦꯟꯁꯦ ꯃꯃꯥꯡ ꯂꯩꯊꯣꯛꯑ ꯊꯧꯋꯦꯕ ꯋꯥꯈꯟꯗꯣ ꯁꯨꯝ ꯂꯩꯗꯅꯀꯣ ꯉꯁꯥꯏꯒꯤ ꯁꯨꯝ ꯍꯟꯈꯤꯕ ꯀꯥꯟꯗ ꯑꯗꯨꯅ ꯁꯨꯝ ꯁꯤꯅꯦꯃꯥꯁꯦ ꯌꯥꯝ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯀꯨꯝꯃꯦ ꯑꯩꯈꯣꯏꯅ ꯇꯧꯖꯩ ꯍꯥꯏꯕ ꯅꯠꯇꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯦꯃꯥꯁꯤꯗꯩꯁꯤꯗ ꯑꯃꯗꯤ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯨ ꯏꯁꯩ ꯅꯣꯡꯃꯥꯏꯗꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯆꯗꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯆꯥꯟꯅꯖꯕ ꯄꯛꯆꯔꯣꯏꯗꯕ ꯄꯣꯠꯇꯨꯗꯤ ꯑꯩꯅ ꯂꯥꯝꯖꯜꯂꯨꯕ ꯌꯥꯗꯕꯅꯤꯅ ꯍꯥꯏꯔꯤꯕ ꯑꯣꯖꯥꯅ ꯄꯤꯕꯤꯔꯤꯕ ꯁꯤꯟꯁꯤꯡꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯁꯥꯏꯀꯜ ꯁꯦꯝꯕ ꯂꯤꯁꯣ ꯗ꯭राꯏꯚꯔꯒꯨꯝꯕ ꯁꯥꯕ ꯌꯥꯝꯅ ꯋꯥꯔꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯇꯣꯜꯂꯕ ꯃꯤ ꯑꯃꯒꯤ ꯔꯣꯜ ꯄꯤꯕꯤꯕꯁꯦ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯍꯦꯄꯤ ꯑꯗꯨꯒꯨꯝꯕꯗ ꯄꯨꯈꯠꯂꯛꯅꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯍꯦꯟꯅ ꯁꯃꯥꯖꯗ ꯈꯔ ꯍꯦꯟꯅ ꯁꯣꯊꯔꯕ ꯀꯥꯡꯕꯨꯗ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯕꯦꯛꯑꯞ ꯄꯤꯅꯅꯕꯒꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯄꯨꯈꯠꯂꯛꯄꯅꯤ ꯕꯣꯕꯣꯅ ꯑꯗꯨꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯁꯥꯕꯁꯨ ꯈꯔ ꯍꯦꯟꯅ ꯃꯥꯅꯦꯅ ꯁꯩꯇꯖꯤꯠꯅ ꯊꯤꯔꯨꯔꯤꯁꯦ ꯌꯥꯝꯅ ꯅꯍꯥꯟꯒꯩ ꯌꯥꯝ ꯂꯨꯅ ꯊꯤꯔꯨꯔꯒ ꯑꯁꯤꯒꯨꯝꯕ ꯑꯦꯛꯇꯔ ꯑꯃ ꯐꯪꯕꯁꯤꯗ ꯕꯤꯀꯦꯅ ꯁꯩꯇꯖꯤꯠꯅ ꯍꯔꯥꯎꯔꯝꯗꯣꯏꯁꯦ ꯈꯪꯉꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯅꯤ ꯕꯂꯥꯇꯤꯟ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯕꯤꯀꯦꯅ ꯐꯪꯕꯗ ꯁꯩꯇꯖꯤꯠ ꯗꯥꯏꯔꯦꯛꯇꯔꯅ ꯐꯪꯕꯁꯤꯗ ꯑꯗꯨꯒ ꯏꯆꯜꯒꯨꯝꯕ ꯏꯆꯜꯁꯨ ꯉꯁꯥꯏꯒꯤ ꯕꯣꯕꯣꯅ ꯍꯥꯏꯕꯤꯔꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯒ ꯍꯔꯔ ꯐꯤꯂꯝꯅꯤ ꯍꯥꯏꯖꯗ꯭ꯔꯒꯁꯨ ꯏꯊꯟꯗ ꯌꯨꯝꯗ ꯍꯜꯂꯛꯄ ꯐꯥꯎꯗ ꯀꯤꯔꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯊꯟ ꯊꯧꯕꯗꯣ ꯀꯤꯔꯦ ꯍꯥꯏ ꯕꯂꯥꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤ ꯃꯇꯥꯡꯗ ꯀꯅꯥꯒ ꯆꯠꯃꯤꯟꯅꯩ ꯐꯤꯂꯝꯁꯤ ꯅꯝꯕꯗꯣ ꯆꯠꯄꯁꯦ ꯑꯩꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯌꯥ ꯀꯟꯅ ꯂꯩꯖꯗꯕꯒꯤ ꯑꯩꯁꯦ ꯄꯨꯟꯃꯤꯟꯅꯔꯤ ꯃꯌꯥꯝꯁꯤꯡꯁꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯉꯥꯛꯇꯅꯤꯅ ꯏꯇꯣꯝꯗ ꯆꯠꯂꯦ ꯑꯌꯥꯝꯕꯅ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯅꯥꯏꯠꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨ ꯍꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯄꯨꯄꯨ ꯍꯣꯏ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯗꯥꯕꯨꯕꯣꯗ ꯐꯥꯎꯔꯤꯁꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯆꯤꯡꯂꯛꯇ ꯖꯪꯒꯟ ꯃꯥꯟꯕ ꯂꯝꯕꯤ ꯃꯌꯥꯝ ꯗꯥꯕꯨꯕꯣꯅ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯃꯛ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯊꯤꯜ ꯑꯣꯏꯔꯁꯨ ꯎꯕꯗ ꯀꯤꯕ ꯐꯥꯎꯕ ꯖꯒꯥꯅꯦꯕ ꯑꯗꯨ ꯃꯇꯤꯛꯁꯦ ꯂꯥꯜꯂꯒ ꯅꯨꯃꯤꯗꯥꯡꯒ ꯊꯧꯔꯛꯄꯁꯦ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯗꯨꯕꯨ ꯁꯤ ꯃꯣꯁ ꯆꯦꯂꯦꯟꯖꯤꯡ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯆꯦꯂꯦꯟꯖꯤꯡꯗꯨꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏ ꯑꯦꯛꯁꯟ ꯑꯗꯨꯒ ꯁꯤꯟꯗꯨꯒꯤ ꯃꯇꯥꯡꯗ ꯆꯦꯂꯦꯟꯖꯤꯡꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯆꯠꯄ ꯈꯣꯠꯄꯗ ꯉꯁꯥꯏꯒꯤ ꯆꯍꯤ ꯑꯃ ꯆꯪꯅ ꯇꯧꯔꯛꯄ ꯋꯥꯛ ꯍꯥꯏꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣꯗꯁꯨ ꯗꯤꯔꯦꯛꯇꯔꯁꯨ ꯌꯥꯝꯅ ꯑꯇꯣꯞꯄ ꯆꯦꯂꯦꯟꯖꯤꯡ ꯑꯃꯅꯤ ꯃꯥꯗꯤ ꯁꯤꯀ꯭ꯋꯦꯟꯁ ꯑꯗꯨ ꯃꯌꯥꯝ ꯇꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨ ꯕꯂꯥꯗꯗꯤ ꯆꯠꯄ ꯈꯛꯇꯒꯤ ꯅꯠꯇ꯭ꯔꯒ ꯐꯤꯂꯝꯗꯨ ꯅꯝꯕ ꯈꯛꯇꯒꯤ ꯅꯠꯇꯕꯤꯗ ꯀꯔꯝꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯏꯐꯦꯛꯠꯁ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯀꯩ ꯊꯦꯡꯅꯩ ꯕꯂꯥꯗ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯊꯣꯏꯗꯣꯛꯅ ꯑꯩꯉꯣꯟꯗ ꯁꯤ ꯁꯨꯇꯤꯡ ꯆꯠꯄꯒꯤ ꯈꯣꯠꯄꯒꯤ ꯑꯋꯥꯕ ꯑꯗꯨꯝꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯐꯦꯃꯤꯂꯤꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤꯅ ꯍꯣꯏ ꯑꯗꯨꯒꯤꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁු ꯑꯋꯥꯕ ꯂꯩꯇꯦ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤꯗ ꯂꯣꯀꯦꯁꯟ ꯃꯐꯝꯗꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯑꯦꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯍꯣꯏ ꯌꯥꯝ ꯋꯥꯕ ꯁꯤꯟ ꯌꯥꯎꯋꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒꯤ ꯁꯤꯟ ꯃꯇꯦꯛ ꯈꯔ ꯐꯃꯨꯡꯗ ꯑꯩꯁꯦ ꯂꯥꯏ ꯇꯣꯡꯉꯤꯔꯥ ꯁꯥꯏꯀꯦ ꯅꯥꯔꯤꯔꯥ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤ ꯁꯤꯟꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯅꯝꯕ ꯀꯥꯟꯗ ꯑꯩꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯏꯁꯥ ꯂꯦꯡ ꯌꯥꯗꯗꯅ ꯊꯤꯟꯗꯣꯛꯑꯒ ꯄꯦꯟꯀꯤꯂꯔ ꯆꯥꯔꯒ ꯈꯥꯡꯉꯦ ꯑꯗꯨꯈꯛꯅꯦ ꯑꯋꯥꯕ ꯍꯥꯏꯁꯦ ꯑꯇꯩꯗꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤꯗ ꯋꯥꯕ ꯍꯥꯏꯁꯦ ꯏꯁꯥꯗ ꯑꯗꯨꯃꯥꯏꯅ ꯊꯤꯟꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯂꯩꯕ ꯑꯣꯚꯔꯑꯣꯜꯗ ꯌꯦꯡꯀꯥꯟꯗ ꯑꯗꯨꯝ ꯋꯥꯕꯒꯤꯁꯤ ꯋꯥꯕꯕꯨꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯍꯦꯟꯒꯤ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯤꯒꯤ ꯃꯆꯨ ꯇꯥꯔꯛꯅꯕ ꯐꯤꯂꯝ ꯑꯣꯏꯅ ꯇꯥꯔꯛꯅꯕ ꯔꯤꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯕꯗ ꯇꯧꯔꯛꯄꯁꯤꯡꯁꯤ ꯑꯦꯛꯁꯦꯞ ꯈꯔ ꯍꯦꯟꯅ ꯏꯁꯥꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯋꯥꯕ ꯃꯇꯤꯛ ꯑꯃ ꯑꯅꯤꯈꯛ ꯅꯠꯇꯅ ꯑꯌꯥꯝꯕꯗꯤ ꯑꯣꯚꯔꯑꯣꯜ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯅ ꯆꯠꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯩꯇꯖꯤꯠꯅ ꯍꯔꯔꯅꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯒꯁꯨ ꯑꯦꯛꯇꯔ ꯑꯃꯁꯨꯡ ꯑꯦꯛꯇ꯭ꯔꯦꯁ ꯑꯅꯤꯅ ꯍꯥꯏꯔꯤꯕꯁꯦ ꯍꯣꯔꯔ ꯅꯠꯇ꯭ꯔꯒꯁꯨ ꯀꯩꯅꯣꯝꯗꯤ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯁꯤꯒꯨꯝꯕꯁꯤꯗꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯁꯤꯅꯦꯒꯔꯅꯗꯤ ꯃꯁꯤ ꯍꯣꯔꯔ ꯅꯠꯇꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯁꯨꯃꯥꯏꯅ ꯑꯦꯛꯇ꯭ꯔꯦꯁ ꯐꯥꯎꯅ ꯁꯨꯃꯥꯏꯅ ꯐꯥꯎꯔꯛꯄꯁꯤꯗꯗꯤ ꯄꯤꯄꯜꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯗꯤ ꯁꯣꯏꯗꯅ ꯂꯩꯕꯅꯤ ꯈꯜꯂꯤ ꯃꯣꯁ ꯆꯦꯂꯦꯟꯖꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯐꯥꯎꯁꯤ ꯈꯤꯇꯪ ꯊꯥꯗꯣꯛꯈ꯭ꯔꯀꯥꯟꯗ ꯆꯐꯨꯅ ꯄꯨꯈꯠꯂꯛꯏꯕ ꯉꯁꯥꯏꯒꯤ ꯆꯐꯨꯒꯤ ꯊꯤꯝꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯣꯠ ꯑꯣꯟꯂꯤ ꯑꯥꯔꯇꯤꯁ ꯑꯅꯤ ꯈꯛꯇ ꯅꯠꯇꯅ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤ ꯀꯚꯔ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯗ ꯈꯔ ꯍꯦꯟꯅ ꯆꯦꯂꯦꯟꯖ ꯑꯣꯏꯕ ꯑꯦꯁ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯀꯔꯥꯏꯋꯥꯏꯗ ꯑꯥꯔꯇꯤꯁꯁꯤꯡꯗ ꯀꯩꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯃꯨꯠ ꯇꯥꯅꯅꯕ ꯃꯑꯣꯡ ꯇꯥꯅꯅꯕ ꯂꯥꯏꯛ ꯃꯈꯣꯡ ꯁꯣꯡꯕ ꯃꯌꯥꯝꯁꯤ ꯁꯤꯗ ꯈꯔ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯃꯇꯥꯡꯁꯤ ꯀꯩ ꯂꯩ ꯈꯔ ꯋꯥꯕ ꯈꯔ ꯀꯩꯅꯣ ꯇꯧꯕꯁꯤꯡꯁꯦ ꯈꯤꯇꯪ ꯇꯝꯕꯤ ꯋꯥꯔꯤꯒꯤ ꯀꯩꯅꯣ ꯐꯤꯂꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯖꯕꯁꯦ ꯑꯩ ꯁ꯭ꯄꯣꯔꯠ ꯋꯥꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯃ ꯋꯥꯕꯒꯤ ꯑꯩ ꯑꯗꯨꯝꯕꯗ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯩꯒꯤ ꯆꯦꯂꯦꯟꯖꯤꯡꯗꯤ ꯖꯁ ꯑꯩꯅ ꯇꯧꯔꯤꯕ ꯑꯥꯔꯠꯀꯤ ꯋꯥꯔꯛꯁꯤꯗ ꯄ꯭ꯔꯗꯛꯁꯟꯁꯤꯗꯩꯁꯤꯗ ꯏꯟꯚꯣꯜꯕ ꯇꯧꯔꯤꯕ ꯌꯥꯎꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯌꯥꯝꯁꯨ ꯌꯥꯝꯃꯤ ꯑꯥꯔꯇꯤꯁ ꯌꯥꯝꯃꯦꯕ ꯁꯤꯟ ꯑꯃꯃꯝꯇꯪ ꯊꯣꯛꯄꯗꯗ ꯃꯤ 10ꯒꯤ ꯃꯌꯥꯗ ꯌꯥꯎꯋꯦꯕ ꯁꯤꯡꯒꯜ ꯁꯤꯟꯗꯣ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯑꯗꯨꯝ ꯃꯁꯛ ꯐꯖꯅ ꯈꯪꯅꯔꯕ ꯑꯦꯛꯇꯔ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯌꯥꯝꯃꯦ ꯃꯤ ꯌꯥꯝ ꯑꯥꯔꯇꯤꯁ ꯌꯥꯝ ꯌꯥꯝꯃꯦ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯔꯒ ꯊꯕꯛ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯁꯤ ꯈꯛꯇꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯔꯤꯁꯦ ꯃꯔꯝꯗꯤ ꯁꯦꯅꯤꯌꯔ ꯑꯦꯛꯇꯔ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯄ꯭ꯂꯁ ꯑꯩꯅ ꯑꯩꯒꯤ ꯐꯤꯜꯝꯗ ꯄꯥꯝꯃꯤꯕ ꯑꯦꯛꯇꯤꯡꯒꯤ ꯃꯑꯣꯡꯁꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯦꯛꯇꯤꯡꯒꯤ ꯃꯑꯣꯡꯁꯤꯁꯨ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯑꯁꯦꯡꯕ ꯇꯁꯦꯡꯕ ꯃꯑꯣꯡ ꯃꯇꯧꯁꯨ ꯄꯥꯝꯃꯤ ꯑꯦꯛꯇꯤꯡꯗ ꯔꯤꯌꯦꯂꯤꯇꯤ ꯑꯗꯣꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯁꯨ ꯄꯥꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯤल्मꯅꯦ ꯍꯥꯏꯗꯅꯁꯨ ꯑꯥꯔꯠꯅꯦ ꯍꯥꯏꯗꯅꯁꯨ ꯑꯩꯅ ꯑꯣꯚꯔꯁꯤꯡꯁꯦ ꯌꯥꯎꯔꯛꯇꯅꯕ
ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯩ ꯃꯁꯤꯒꯤ ꯋꯥꯕꯁꯦ ꯃꯁꯤꯒꯤ ꯋꯥꯕꯁꯤ ꯃꯉꯣꯟꯗ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯇꯥꯗꯣꯔꯤꯕ꯭ꯔꯥ ꯇꯥꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯒꯤ ꯆꯦꯂꯦꯟꯖꯤꯡ ꯑꯗꯨꯅ ꯑꯩ ꯐꯤल्मꯒꯤ ꯇꯤꯝꯁꯨ ꯌꯥꯝꯃꯦ ꯑꯗꯣ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯩ ꯑꯃꯨꯛꯇ ꯄꯟꯖꯍꯧꯒꯦ ꯇꯤꯝꯁꯦ ꯇꯥꯟꯖꯥ ꯆꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ ꯃꯁꯤ ꯌꯥꯝ ꯄꯟꯖꯅꯤꯡꯉꯤ ꯐꯤल्मꯁꯤ 2016ꯗ ꯑꯣꯛꯇꯣꯕꯔ ꯊꯥꯒꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯩ ꯀꯥꯎꯖꯔꯦ ꯊꯥꯗꯨꯝꯗꯤ 16ꯗ ꯌꯥꯏꯐꯊꯧꯅꯤ ꯇꯧꯈꯤ ꯑꯗꯒꯤ ꯅꯝꯗꯅꯕ ꯑꯩꯈꯣꯏ ꯇꯦꯕꯜ ꯋꯥꯛ ꯑꯗꯒꯤ ꯄ꯭ꯂꯥꯅꯤꯡ ꯂꯣꯀꯦꯁꯟ ꯁꯤꯛ ꯇꯧꯕ ꯇꯧꯔꯦ ꯑꯗꯨꯒ 2018ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 16ꯗ ꯀꯦꯃꯦꯔꯥ ꯊꯥꯕ ꯍꯧꯋꯦ 2018ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 16 ꯑꯗꯨꯒ ꯂꯣꯏꯕꯁꯤꯅ 2019ꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯖꯨꯟ ꯊꯥꯗ ꯖꯨꯟꯒꯤ ꯇꯥꯔꯤꯛ 5ꯔ 10ꯔ ꯑꯗꯨꯋꯥꯏꯗ ꯂꯣꯏ ꯂꯥꯁ ꯁꯨꯇꯤꯡꯁꯦ ꯑꯗꯨ ꯃꯇꯝ ꯆꯪꯉꯤ ꯇꯣꯉꯥꯟꯕ ꯂꯣꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯩ ꯃꯄꯥꯟꯗ ꯅꯝꯗꯦ ꯃꯅꯤꯄꯨꯔꯒꯤ ꯑꯥꯎꯠꯁꯥꯏꯗꯇ ꯅꯝꯗꯦ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯐꯪꯕꯅꯤ ꯁꯖꯦꯁꯟ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗꯤ ꯃꯅꯤꯄꯨꯔꯗ ꯅꯝ ꯇꯥꯕꯅꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯅ ꯑꯩ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯅꯩꯔꯒ ꯊꯤꯖꯩ ꯍꯥꯏꯇꯥꯔꯦ ꯂꯣꯀꯦꯁꯟꯁꯤꯡꯁꯦ ꯗꯦꯟ ꯂꯣꯀꯦꯁꯟ ꯊꯤꯕ ꯂꯣꯏꯔꯀꯥꯟꯗ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤ ꯑꯩꯈꯣꯏ R.K. ꯕꯤꯀ꯭ꯔꯝꯖꯤꯠ ꯃꯌꯥꯝꯒꯤ ꯌꯥꯃꯨꯡ ꯃꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅꯦ ꯌꯥꯝꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯇꯩꯒ ꯃꯥ ꯍꯥꯟꯅꯁꯨ ꯐꯤल्म ꯑꯇꯩ ꯄꯨꯊꯣꯛꯄꯗꯤ ꯅꯠꯇ꯭ꯔꯤ ꯁꯣꯔꯠ ꯐꯤल्मꯒꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯒꯨꯝꯕꯒꯤ ꯀꯩꯅꯣ ꯈꯔꯗꯤ ꯂꯩꯈ꯭रे ꯄ꯭ꯔꯣꯗꯛꯁꯟ ꯈꯔꯗꯤ ꯂꯩꯈ꯭रे ꯑꯗꯨꯒ ꯐꯤꯆꯔ ꯐꯤल्म ꯐꯨꯜ ꯂꯦꯡꯊꯤꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯩꯅꯁꯨ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯣꯠꯅꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯌꯥꯃꯨꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯝꯃꯤ ꯃꯉꯣꯟꯗ ꯑꯗꯒꯤ ꯄ꯭ꯂꯁ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤ나 ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯤल्म ꯄ꯭ꯔꯣꯗꯛꯁꯟꯒꯤꯀꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯀꯟꯅꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤ나 ꯀooperation ꯃꯌꯥꯝꯅ ꯌꯥꯝ ꯄꯤꯅꯩ ꯌꯥꯝ ꯄꯤ ꯌꯥꯃꯨꯡꯁꯨ ꯌꯥꯝ ꯐꯩ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯊꯕꯛ ꯑꯃꯠꯇ ꯌꯥꯃꯨꯡꯅ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯖꯕꯅꯤ나 ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯅꯁꯨ ꯏꯚꯟ ꯍꯣꯜ ꯑꯥꯔꯇꯤꯁ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯄ꯭ꯔꯣꯗꯛꯁꯟ ꯏꯗꯤꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯁꯨꯔꯆꯟꯗ꯭ꯔ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯤꯁꯤ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯤꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯀꯩꯁꯥꯜꯒꯤ ꯇꯤꯝꯅꯦ ꯀꯩꯁꯥꯜꯒꯤ ꯏꯗꯤꯇꯔ ꯑꯣꯏꯈꯤꯕꯗꯨꯅꯦ ꯕꯣꯕꯣꯁꯨ ꯀꯩꯁꯥꯜꯒꯤ ꯑꯦꯛꯇꯔ ꯂꯩꯔꯦ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯁꯟꯖꯣꯏ C.I. मासु कैसाल की सिनेमाटोग्राफर दुने अखोइसे टीम मोइना सुम वर्क तौजबने हाइतारे हानदगी कोक परेंग ने ये तुम हमना फोट खिबा परेंग दो लौथोक तबिद तो पोसल लगा नक्सु पोसल लपने सोइदन माइ पाखनि दि खाली मका सदबियो अदमाइ तौना जिकी सफु से स्टोरी ना आइना तौबने फिल्म जिकी स्टोरी से द स्माइना नोम वारी सारु नै तसिना नमगनि खंगबदि नते वारी सारुबदगे तसिना यमुंसिना अतमदना दुम हाइरेबा ओजा मसी फिल्म तौरसि आई होनाजरगे ngamnanabana adumai tawduna honagiबनि hojikti loire pungloi loire akhoi sensor lore thoga thelaga kat gi batang yoksalabani film from the preview loijare adagi keno dagi board gi akhoi certificate logjare digital certificate logjare digital loina akhoi mapan da su cinema si ka pa yana na baina english subtitle tawe cinema si adum yengba nungai bigani aduga hanagi मनपुरी सिनेमा की मैक्सिमम नंबर दा ओइरिबा खैगे मैमनसु यामना पामना बगिने मसे खै ऑडियंस सिंगसिना यामबदा कमेडी रोमांस को अदिगा फैमिली ड्रामा सुंबा कैनोगुमसे अदुम मनपुर दा मार्केट ता याम नुंगाइबा कैनो ओइ हाइतारे फिल्म गे आइगिसिना अदुदी नत्रे अदुगा सिनेमा से मयाम तांग कुंतरे ता यंगबिरगा खंगबिगनी हॉरर फिल्म नते मयाम किबिगनु होय कितंग किरगसु अदु नु येंबल ओरगा युमदा हमदा गाड़ी मनु तोंदा कशुम तौरोय करिमदा तौरोय अद कितंग किरगसु मदुगी फावरिबा कितंग किबदुना फिल्म येंबसिगी नुंगाइबा महाव ओइबियु ओके कितंग किबदुना याम किहनबिगनु कितंग नुंगाइरगा मदु अखोइगी अथुंबा चा थकपदा अयाक मसी अमुता यावरगा मदि महाव लौबियु हाइबने अदुबु जस्ट अखोइगी डायरेक्टर नि ममांगदा पुथोके फिल्म सिंगी कितंग खेनबा म खक उबा फंगी मांगी फिल्म सिंगी हीरोइन यावदबगी फिल्म हंदकी हीरोइन हाबमिजे करब कन्सेप्ट हाबनो फिल्म दो स्टोरी दुना पुरकबा कनो दुरा नत्रगा कमाइ तबनो मसी माने हंदकी फिल्म्स ददी बला से मासे कनो ने मासे प्रोटैगोनिस्ट हाइतारे को यामना मरुओइबा कनो ने फिल्म सिगी मतियम तो वारी मतियम तो निंजिंग होगे बला आइगा बलागा थेंगनगी बगिसे सिगी फिल्म सि नमननबगी पोटसिदि लेरे एक्टर सि कना ओइगेदगे कास्टिंग कना तोगदगे ना आइदि कास्टिंग साम इंपोर्टेंट ओइन लौजै अꯩꯅ फिल्म अमनि खक तौजरकपसि मसे आई कास्टिंग डायरेक्टर इसाना दुम ओइजै हाइतारे आई खल्ले सि कैरेक्टर्स दि कनाना साबा यागदगेना आई फर्स्ट आई फिल्म अम तौगे मतम स्टार कास्ट ता हाना आई टारगेट तौदे अदा सि कनाना तौदगेना सुम थिरकपसिदैसिदा नोमाइ सि थिएटर गी प्ले अम खक येंग बसतपने चंगांगै उसे कोंदा लेबा एंटी थिएटर गी प्रोडक्शन अम खक येंग बसतपदा इसन से बलासी एक तौलेम अदा
ꯃꯥꯗꯤ ꯌꯥꯝ ꯐꯖꯅ ꯑꯦꯛ ꯇꯧꯋꯦ ꯅ ꯑꯩꯁꯦ ꯒ꯭ꯔꯤꯟ ꯔꯨꯝꯗ ꯂꯤꯂꯥ ꯂꯣꯏꯔꯒ ꯄ꯭ꯂꯦꯁꯤ ꯌꯦꯡ ꯂꯣꯏꯔꯒ ꯆꯪꯉꯒ ꯃꯤꯡ ꯀꯩ ꯀꯧꯏ ꯕꯂꯥ ꯀꯧꯏ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯅꯪ ꯐꯤꯂꯝꯗ ꯋꯥꯛ ꯇꯧꯁꯦꯅ ꯍꯥꯏꯔꯒꯗꯤ ꯅꯪ ꯀꯔꯤ ꯈꯨꯝꯅꯤ ꯏꯟꯇꯔꯦꯁ ꯂꯩꯇꯕ꯭ꯔꯥꯅ ꯕꯤꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯅ ꯍꯥꯏ ꯑꯗ ꯃꯇꯝꯗꯨꯗ ꯑꯇꯣꯞꯄ ꯐꯤꯂꯝꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯁꯨ ꯌꯥꯎꯔꯝꯕ꯭ꯔꯥ ꯇꯧꯔꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯔꯦꯅ ꯇꯧꯔꯒ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯂꯧꯅꯗꯅ ꯑꯗꯒꯤ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯩꯅ ꯐꯣꯇꯣ ꯀꯥꯞꯄꯨꯔꯒ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗ ꯌꯦꯡꯍꯜꯂꯦ ꯁꯤ ꯑꯩ ꯌꯥꯅꯤꯅ ꯈꯜꯂꯦ ꯃꯥꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯩ ꯐꯖꯅ ꯊꯤꯌꯦꯇꯔꯗ ꯎꯔꯦ ꯃꯥ ꯌꯥꯅꯤꯅ ꯈꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯕꯂꯥꯁꯤ ꯀꯥꯁꯇꯤꯡ ꯇꯧꯈꯤꯕꯅꯦ ꯑꯗꯨꯒ ꯐꯤꯂꯝꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯒꯤ ꯀꯩꯅꯣꯁꯤ ꯃꯔꯨꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯣꯏ ꯔꯨꯠꯁꯤ ꯃꯥꯅꯦ ꯍꯥꯏꯇꯥꯔꯦ ꯔꯨꯠꯁꯤ ꯃꯥꯅꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒ मा याउद्रदी अखोई फिल्म से सुनिया यादे हीरोइन की वानते मसैसे आई रोमांस उन्ननबा सिगी बलातेन सुबम से कैरेक्टर ओइन पुथोक नते रोमांस नते इन उतकेदोरी दे मंगोंदा ngसाइगी सिगुम्बगी हिकाप चे कामकी सैथेंगना सफर तौरबा मी अमा आई प्रोटेक्ट तौनबा आई येंगनबा हाइतारे आई दुमाइना सेमगत कैरेक्टर ने मागी कैरेक्टर से अदुगा कनोदा अखोई नेगेटिव रोल हाइगद्रा खितंग विलेन गे हाइतारे को साइड लोमदा इधौसिना अमु ngसाइगी ब्लैक आर्ट सि प्रैक्टिस तौबा मी अमोइना साले अदु आई फिल्म्स दैस द ब्लैक आर्ट सि मसी मिंगोंदा हंगुबसु याब नते सुमाइना तौबगी ब्लैक आर्ट की प्रोसेस सि कमाइना तौई खोलेना अदुसु याब अरुबो मी कनागबा ब्लैक आर्ट तौबा मी हंगोदी माइ चैसुदुना कलक्टर थोमक्तना तौखदोइने अन हंगुबसु याब नतबा अदुबु वारिदि म्याम अम ताबा मयामसु दुम ताबिरमगनी सिदी थाजनबी तमनबगी अदि सि तौवे सुमाइन तौवे हाइबन सिंगबा अखोई सिदी फोक हाइसिने अखोई अदुम मियोय फुरु खुदिंगी कांगलु खुदिंगी को मागी ओइबा तुम थाजनबी लोय लेर मदम अखोई दि अदु लेबनिना सिदैस्ता युमफम मोर पेज तौबा फिल्म अखक पुथोगदी मयामदा अकीबदु खरे हेन कोरोना पंचायती लेरिबा मयामदा कोरोना बदुनी से मपानदा साउथ ईस्ट एशियागी तोंगानबा अखोई कंट्री म्याम अम लेरिको सिगी फिल्म सिंग अखोई दि यौरे अखोई येंगे मोई ब्लैक आर्ट की फिल्म अखोई येंगे अदु सोसाइटी की ममी सु इंपैक्ट सु तादो अदा तारे अखोई दी करी तवे अखोई सु अमो तवे आइना न खले आइना खलगदी एस अदुदी याम कीबम ले तुरेन तोरबान गी सुमाइन तौना चफु कोटलगा अदु तौबो खोपा काइना तौबसी अइना तागिबसी सिगी वारी सिना मागी असेंगबा रियल इवेंट ने न तारिबा अइगी नाकोंगदा रियल इवेंट ने असेंगबा थोकपने न हाइरिबा वारी सि तारगा अइना मु नौना येक थोकपने लाइगी करी मागी रिचुअल वॉक्सिंग तौबा खोपा अमा तोंगान फिक अदुदी सा वखंग सागत पाथने संग मा ओरिजिनल दुदी क्राइदे तौरुनी खोइना कनादसु हंगुनी अदुना सिगुम्बा मदी लई अदुबु याम खंगनिंगबा मसागी बिकी वारी मरक्तुदा मा यावरे ताइदो ngसागी फिल्म की हेरो हेरोइन हाइतारे कासिंग थी मतमदा अमदी दुम फंगेनरा अमदी खुद येती दुम लैरेना खनबनेबा खुद ओइजी थीबदा बला ताबनेबा बला करी हाइबिंगी स्वाइदा खुद येती बोबोना दुम ओइरनी हाइबसि लैरे खुद ओइसु यावदबा यादबा फैमिली पार्मदा कोई फैमिली मतई मनाव हाइबा तारे युम मा पान मतमदा युम्बुरेबगी रोल्सु याम चावबनिना सिगुम कन्सेप्ट पुखलपनिना खुद येतुदी युम्बुरेबदुदी मा याम गना फंगिबे मोंगनि मदुम ओमिट तौरगा बोबोबु इपन पलहौदरे बलादे हेन पले फोकस तौरैसे बलासु यामना कन्ना फजना थेंगनैबे वारिसु लिबिरे तो बला समाइना डायरेक्टर अमगा थेंगनरम मतमदा अतोपा हानसु फिल्म की प्रोजेक्ट सु तौबु वाफमजु लैरे दुबु समाइ थेंगनरम मतमदा करमाइना हेक आइसि ngambani हागने हेता मसि हाने स्टोरी गाजी येंगमत वारी गाजी हाल लिहलगा येंगिब्रा कमाइना मसि एग्जामिन तौजि कमाइन तौबि वारी से दाबी के ना अहान बाइगा आई थिएटर की शो कनो लोसलकपसदा दाबी के थेंगनरे हाइफेट वारी अदुददी सखंगनबगी फोन नंबर लौनब खतनब गतने वारी से युमदा लागा युमदा उनब मतमसदा दाबी के ना फिल्म्स की वारी से फजन ली सिदगी होना दुम फिल्म्स की वारी से हेक ताब मतमदा अइना दुम इसादा कइनोमदि यावरे से स्क्रिप्ट से एंगोंदा एक तौनिंगबा के हाइनी हेना फिल्म्स दा होटनानिंगबा होटनाबा याबगी पोट खितंग आइगी रुम मति एमदि फंगे सी फिल्म से तौब मतमदा एंगोंदा नुंगाइनी हाइबगी पोट अमा फंगबदसु अयाम बाई दाबी के वै मयाम सि मरकता पुनबने वारी से हेक्टारो बदकी हेन पामजन बा अट्रैक्टिव ओइबा मतंग सु अदुगी मथक्ता मुक्सु दाबी केसु हानादगी होना दाबी केसु थिएटर की मरमदे याम फजना थवा यावना थिएटर तौमिनरप कांगमु गातनिना अदुम दाबी की होइना तोरप पोसे खितंग तोंगानबा मति ओइनी हाबदुनिबा अदुबा बलागी या फजना पुखलगा साइ बीके ना हाइबिरी दुबु कोई सैतजी ना हाइबिरी डायरेक्टर ना बलागी या फजना हाइबी गदुबु कोई बोबो निंथोकुम माइतारे ममांग हाना लोइनरबे मिराइबे वाफमनि नतबिदा खरेना हुंदोबे बतांग बोबो करी फाबी स्वाइदा याम तिनदगा थबियुने हुंदोबोबुदि नते मिराइदब तौबा मता मा हाइतारे बलादे हेनि प्रोसेस कनोनि पसी मागी हाइबो सिनेमादु दैदुदा फिल्म्स दैसदा अइना लैगिदोरिबा अइगी लोइनबी सादोरिबा मीसे मसीदा
ꯑꯔꯣꯏꯕ ꯄꯣꯠꯇ ꯃꯥꯁꯤ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒꯤ ꯆꯩꯊꯦꯡ ꯏꯝꯄꯦꯛꯇꯨꯅꯦꯕ ꯑꯩꯅ ꯇꯥꯗꯣꯏꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯅ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯖꯩꯕ ꯑꯣꯖꯥꯅ ꯑꯩꯈꯣꯏꯅ ꯁꯥꯏꯠꯇ ꯊꯝꯕ ꯑꯣꯔ ꯊꯝꯗꯕꯒꯤ ꯋꯥꯗꯣ ꯇꯣꯉꯥꯟꯅ ꯑꯃ ꯊꯝꯃꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯤꯃꯥꯁꯤꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯗꯤ ꯕꯂꯥꯅꯦꯕ ꯕꯂꯥꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯨꯕꯅꯦꯕ ꯑꯩꯗꯤ ꯅꯥꯀꯜ ꯑꯃꯗ ꯃꯥꯕꯨ ꯑꯋꯥꯕ ꯄꯤꯕ ꯃꯤ 4-5 ꯂꯩꯔꯤꯅꯦꯕ ꯁꯤꯒꯤ ꯔꯣꯜꯅꯦꯕ ꯇꯧꯅꯔꯤꯕ ꯑꯩꯈꯣꯏ ꯁꯇ꯭ꯔꯪꯅꯦꯕ ꯁꯥꯟꯅꯔꯤꯕ ꯄꯣꯠꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯕꯂꯥꯒ ꯑꯦꯛ ꯇꯧꯃꯤꯟꯅꯕꯁꯦ ꯁꯤꯁꯦ ꯑꯍꯥꯟꯕꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯔꯣꯜꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯉꯣꯟꯗ ꯑꯩ ꯐꯤꯂꯝꯁꯤꯗ ꯑꯦꯛ ꯇꯧꯃꯤꯟꯅꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯐꯤꯂꯝꯗ ꯃꯌꯥꯝ ꯀꯨꯝꯃꯛꯄꯁꯨ ꯅꯠꯆꯗꯦ ꯑꯣꯖꯥꯒꯤ ꯐꯤꯂꯝꯗ ꯑꯩ ꯀꯩꯁꯥ ꯂꯩꯖꯔꯦ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯂꯩꯔꯦ ꯆꯐꯨꯁꯦ ꯀꯨꯝꯃꯛꯄ ꯃꯇꯝꯁꯤꯗ ꯁꯝꯊꯤꯡ ꯋꯥꯈꯜꯂꯣꯟ ꯈꯔꯗꯤ ꯐꯤꯂꯝꯒꯤ ꯂꯩꯖꯔꯒꯁꯨ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯗꯨꯗ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯌꯦꯡꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯕꯨ ꯏꯆꯟ ꯍꯣꯏꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯀꯦ ꯍꯣꯏꯗꯒꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥ ꯂꯥꯏꯐꯁꯦ ꯁꯤꯅꯦꯃꯥꯅꯦ ꯑꯗꯨꯝ ꯂꯧꯁꯟꯕ ꯌꯥꯕ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯁꯤꯟꯗ ꯗꯦꯟ ꯑꯦꯛꯇꯤꯡ ꯇꯧꯔꯛꯄꯗ ꯗꯦꯟ ꯀꯞꯄꯛꯄꯗ ꯗꯦꯟ ꯏꯆꯟ ꯕꯂꯥꯁꯤꯅꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅꯦ ꯁꯤꯃꯥꯁꯤꯗꯩꯁꯤꯗ ꯎꯔꯤꯕ ꯁꯛꯇꯝꯗ ꯑꯩꯈꯣꯏ ꯅꯣꯛꯄꯒꯤ ꯏꯇꯩꯅꯥꯎ ꯃꯇꯩ ꯃꯅꯥꯎꯅ ꯍꯥꯏꯔꯀꯥꯟꯗ ꯅꯣꯛꯄꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛ ꯏꯁꯩꯗ ꯌꯥꯎꯔꯤꯕꯗꯣ ꯑꯗꯨ ꯃꯉꯥꯏ ꯏꯁꯩꯗ ꯎꯔꯤꯗꯨ ꯃꯉꯥꯏ ꯅꯣꯛꯏꯁꯦꯀꯣ 이세수 엄마 같은 ꯏꯁꯩꯁꯨ ꯑꯃꯈꯛꯇꯅꯤ ꯏꯁꯩꯗꯨꯗ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯅꯪꯅꯔꯞ ꯇꯧ ꯌꯦꯡꯃꯤꯟꯅꯔꯒ ꯑꯩ ꯃꯥꯗꯤ ꯅꯣꯏ ꯑꯩꯗꯤ ꯅꯣꯛꯆꯗꯦꯀꯣ ꯑꯣꯖꯥꯅ ꯃꯗꯨꯗ ꯅꯣꯛꯄ ꯌꯥꯗꯦ ꯍꯥꯏ ꯑꯩꯁꯨ ꯅꯣꯛꯇꯦ ꯍꯥꯏꯕꯗꯤ ꯑꯗꯨꯐꯥꯎꯒꯤ ꯆꯥꯟꯁ ꯄꯤꯗꯦꯕ ꯅꯣꯛꯅꯕꯒꯤ ꯀꯄꯜ ꯑꯃ ꯑꯣꯏꯕꯒꯤ ꯅꯣꯛꯄꯒꯤ ꯄꯣꯠꯐꯥꯎ ꯌꯥꯎꯗꯦꯕ ꯐꯤꯂꯝꯁꯤꯗ ꯑꯗꯨꯛ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯤ ꯅꯣꯡꯃꯒꯤ ꯑꯔꯟ ꯇꯨ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯍꯦꯟ ꯇꯨ ꯃꯥꯎꯠꯇ ꯍꯤꯡꯖꯕ ꯃꯤ ꯑꯃꯗ ꯗꯥꯛꯇꯔꯗ ꯄꯨꯅꯤ ꯐꯔꯔꯣꯏ ꯃꯥꯏꯕꯗ ꯄꯨꯅꯤ ꯐꯔꯔꯣꯏ ꯇꯧꯔꯨꯕꯗ ꯅꯣꯡꯃꯒꯤꯗꯤ ꯃꯥꯁꯤꯅ ꯐꯃꯨꯡꯗ ꯃꯈꯗꯥꯡ ꯑꯣꯟꯈꯠꯂꯛꯄꯤ ꯃꯔꯣꯜ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯁꯤꯃꯥꯗꯨ ꯌꯦꯡꯉꯒ ꯈꯪꯒꯅꯤ ꯂꯣꯏ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯃꯁꯩꯁꯤꯗ ꯇꯩꯅ ꯉꯥꯎꯕ ꯑꯩꯅ ꯍꯥꯟꯅ ꯂꯤꯁꯣ ꯊꯧꯔꯝꯃꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯅꯨꯄꯥ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯚꯥꯔꯁꯦ ꯇꯥꯔꯛꯄꯗꯗꯤ ꯑꯩꯁꯦ ꯉꯥꯎꯔꯒ ꯑꯗꯨꯝ ꯐꯩꯅ ꯆꯠꯈꯤꯗꯣꯏꯅꯦꯕ ꯃꯁꯤꯗꯅꯦ ꯑꯩꯅ ꯁꯤꯃꯥꯁꯦ ꯅꯨꯡꯉꯥꯏꯖꯔꯤꯁꯦ 오케이 ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯔꯣꯜꯁꯤꯕꯨꯗꯤ ꯕꯦꯛꯕꯣꯟ ꯑꯅꯤꯃꯛ ꯑꯃꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯕꯂꯥ ꯈꯛꯇꯒꯤ ꯋꯥꯐꯝꯁꯨ ꯅꯠꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯃꯦꯟ ꯔꯣꯜꯁꯤ ꯕꯣꯕꯣꯒꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯀꯩꯅꯣꯝꯗꯤ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯀꯟꯁꯦꯞꯇꯣ ꯑꯩꯅ ꯊꯝꯖꯩ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯚꯤꯌꯨꯔꯁꯇ ꯊꯝꯖꯅꯤꯡꯉꯤꯁꯤꯅ ꯕꯤꯀꯦꯅ ꯈꯟꯖꯈꯤꯕ ꯁꯩꯇꯦꯖꯅ ꯈꯟꯖꯈꯤꯕ ꯍꯥꯟꯅꯒꯤ ꯑꯃꯗꯤ ꯂꯩꯖꯔꯦ ꯑꯣꯏꯅꯥ ꯑꯃꯈꯛ ꯐꯪꯉꯒꯅꯤ ꯀꯥꯏꯅ ꯈꯜꯂꯛꯈꯤꯕꯗ ꯐꯪꯉꯛꯄ ꯃꯤꯀꯨꯞꯁꯤꯗ ꯐꯥꯎꯔꯛꯄꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯁꯤꯒꯤ 27 ꯑꯣꯛꯇꯣꯕꯔꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯎꯠꯂꯅꯤ ꯌꯦꯡꯉꯅꯤ ꯍꯔ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯈꯪꯒꯅꯤ ꯃꯇꯥꯡ ꯌꯥꯝ ꯇꯦꯇꯦꯜ ꯄ꯭ꯔꯦꯝꯕꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯣꯟꯖꯒꯦ ꯄꯤꯛꯅꯁꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯋꯦꯜꯀꯝ ꯕꯦꯛ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯁꯇꯔꯗꯦ ꯅꯥꯏꯠ ꯁꯣ ꯋꯤꯠ ꯆꯐꯨ ꯄ꯭ꯔꯃꯣꯁꯟ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ 29ꯇ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯊꯦꯟꯗꯨꯅ ꯄꯨꯊꯣꯛꯑꯒ ꯃꯌꯥꯝꯅ ꯍꯥꯎꯅ ꯆꯥꯗꯧꯔꯕ ꯑꯗꯨꯒꯨꯝꯂꯕ ꯐꯤꯂꯝ ꯑꯃꯈꯛ ꯆꯐꯨꯅꯤ ꯑꯗꯨꯒ ꯆꯐꯨꯒꯤ ꯀ꯭ꯔꯦꯗꯤꯠ ꯕꯤꯀꯦ ꯁꯩꯇꯖꯤꯠ ꯗꯤꯔꯦꯛꯇꯔꯅꯤ ꯑꯗꯨꯒ ꯂꯩꯁꯤꯟꯕꯤꯔꯤꯕꯁꯤ ꯕꯂꯥ ꯇꯦꯟꯁꯨꯝꯕꯝ ꯑꯦꯛꯇꯔ ꯕꯣꯕꯣ ꯅꯤꯡꯊꯧ ꯈꯣꯡꯖꯝꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤꯁꯤ ꯁꯩꯇꯖꯤꯠ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃ ꯅꯨꯄꯥ ꯑꯅꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯕꯅꯤ ꯅꯨꯄꯤꯗ ꯈꯤꯇꯪ ꯑꯩꯅ ꯏꯝꯐꯦꯁꯤꯁ ꯄꯤꯔꯒ ꯕꯂꯥꯗ ꯈꯤꯇꯪ ꯍꯦꯟꯅ ꯑꯩꯅ ꯍꯦꯟꯅꯤꯡꯉꯤ ꯉꯁꯥꯏ ꯁꯩꯇꯖꯤꯠꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯕꯂꯥꯗ ꯍꯦꯟꯅ ꯕꯦꯛꯕꯣꯟ ꯑꯣꯏꯕꯅꯤꯅ ꯕꯂꯥꯗꯁꯨ ꯑꯩꯅꯁꯨ ꯍꯪꯕ ꯅꯠꯇꯕ ꯋꯥꯔꯤꯁꯤꯒꯤ ꯀꯩꯅꯣꯝꯃꯈꯛ ꯑꯩꯅ ꯄꯨꯈꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤ ꯁꯔꯅꯥꯏ ꯁꯣꯁꯤꯒꯤ ꯑꯗꯣ ꯕꯂꯥꯗꯣ ꯁꯤꯅꯤ ꯉꯁꯥꯏꯒꯤ ꯐꯤꯂꯝꯒꯤ ꯑꯆꯧꯕ ꯀꯩꯅꯣꯃꯗꯤ ꯆꯦꯂꯦꯟꯖꯤꯡ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯕు ꯀꯔꯤꯒꯤꯗꯃꯛꯇ ꯕꯂꯥ ꯅꯠꯇꯕ ꯔꯣꯜ ꯑꯃꯅ ꯀꯨꯝꯃꯝꯃꯒꯗꯤ ꯃꯁꯤꯒꯤꯁꯤ ꯑꯩꯅ ꯌꯥꯝ ꯄꯦꯜꯍꯧꯗꯕꯒ ꯄꯣꯛꯀꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯐꯤꯂꯝꯁꯤ ꯌꯦꯡꯉ ꯃꯇꯨꯡꯗ ꯍꯣꯏ ꯑꯗꯨꯃꯛ ꯄꯣꯛꯀꯅꯤ ꯀꯔꯤ ꯃꯇꯥꯡꯗ ꯄꯣꯛꯀꯅꯤ ꯃꯁꯤꯒꯤꯁꯦ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯑꯦꯛ ꯈꯔ ꯌꯥꯎꯔꯤꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯣꯏ ꯑꯇꯣꯞꯄ ꯑꯦꯛꯇꯔ ꯑꯃ ꯑꯩ ꯅꯠꯇꯕ ꯐꯤꯂꯝꯁꯤꯗ ꯑꯇꯣꯞꯄ ꯑꯦꯛꯇꯔ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯀꯨꯝꯃꯝꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗ ꯀꯩꯒꯨꯝꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨ ꯌꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯗ ꯍꯦꯟꯅ ꯆꯥꯛꯑꯒ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯅ ꯇꯧꯔꯝꯃꯗꯤꯀꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯅꯤꯅ ꯈꯜꯂꯦ ꯄꯦꯟꯗꯕꯗꯤ ꯂꯩꯍꯧꯔꯅꯦꯕ ꯍꯥꯏꯗꯤ ꯐꯤꯂꯝꯁꯦ ꯑꯩꯅꯒ ꯉꯁꯥꯏ ꯕꯂꯥꯗꯒ ꯌꯥꯝ ꯄꯥꯝꯖꯕ ꯋꯤꯠ ꯁ꯭ꯇꯣꯔꯤꯗꯨꯁꯨ ꯈꯪꯉꯕꯅꯤꯅ ꯑꯗꯩ ꯑꯦꯛꯁꯟꯗꯨꯁꯨ ꯉꯁꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯇꯤꯝ ꯋꯥꯛꯇ ꯄꯨꯟꯈ꯭ꯔꯒ ꯁꯛꯁꯦꯁ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯒ ꯃꯣꯠ ꯃꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯁꯩꯇꯖꯤꯠꯅꯁꯨ ꯕꯤꯀꯦ ꯀꯩꯅꯣꯗꯨꯁꯨ ꯍꯦꯛ ꯄꯥꯝꯃꯛꯇꯕ ꯍꯥꯏꯕꯗꯤ ꯍꯧꯔꯝꯃꯒ ꯁꯤ ꯃꯇꯥꯡ ꯂꯥꯛꯄ ꯐꯤꯂꯝꯁꯦ ꯍꯦꯛ ꯀꯨꯝꯍꯧꯗꯕ ꯃꯇꯥꯡꯗꯣ ꯀꯨꯝꯕ ꯐꯪꯗ꯭ꯔꯦꯅ ꯈꯜꯂꯒꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯀꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯄꯣꯛꯇꯅꯕꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯒꯦꯅ ꯈꯜꯂꯤ ꯃꯊꯪꯗ ꯑꯩ ꯑꯣꯖꯥ ꯁꯩꯇꯖꯤꯠ ꯃꯊꯪꯗꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯅꯕꯤꯅꯤ ꯑꯦꯛꯇꯔ ꯑꯃꯁꯨꯡ ꯗꯤꯔꯦꯛꯇꯔ ꯑꯗꯨ ꯋꯤꯠ ꯇꯤꯝ ꯋꯥꯛ ꯉꯥꯛꯇꯅꯤꯅ ꯎꯁꯤꯟꯅꯗꯕ ꯅꯨꯡꯁꯤꯅꯗꯕꯒꯤ ꯆꯥꯡꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯦꯛꯇꯔꯅ ꯗꯤꯔꯦꯛꯇꯔꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯨ ꯀꯧꯔꯒꯁꯨ ꯍꯦꯛ ꯕꯦꯛ ꯕꯥꯏꯠ ꯃꯥꯅ ꯇꯧꯕꯗꯤ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯑꯗꯨꯝ ꯂꯩꯗꯅꯀോ ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯔꯝꯃꯣꯏꯅꯤ ꯈꯜꯂꯤ ꯑꯗꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁ꯭ꯋꯥꯏꯗꯗꯤ ꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯁꯔꯀꯜꯁꯤꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯇꯤꯝꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏ ꯇꯤꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯑꯝꯇ ꯌꯥꯎꯗꯦ ꯌꯥꯝꯅ ꯑꯣꯄꯟ ꯍꯥꯔꯠ ꯑꯣꯏꯔꯒ ꯉꯥꯏꯍꯥꯛꯀꯤ ꯋꯥꯔꯤꯉꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ खतंग मतम नंगनदबगी नुंगाइनदब यावरसु ngak lerega adum cham thakminabada loi kaungminar ya nokminaba ngatane sugumba nuंगाइनदबगी केमता लेते ते yam nuंगाइदे adum nuंगाइन adum loigi adubu karigidamagda safu film je mayamna yengoidorino haibasini da safu ji kaidobdi yengoidino mayam yengbiu hainabagi message kamai pigani
ꯕꯣꯕꯣ ꯀꯃꯥꯏꯅ ꯄꯤꯒꯅꯤ ꯃꯁꯤꯁꯦ ꯁꯤ ꯃꯇꯥꯡꯁꯦ, ꯕꯣꯕꯣꯗꯒꯤ ꯕꯣꯕꯣꯗ ꯍꯪꯕ ꯇꯥꯔꯦ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯆꯐꯨ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯁꯦꯡꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯣꯏꯖꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗꯩꯁꯤꯗ ꯉꯁꯤ ꯅꯠꯇꯕꯤꯗ ꯆꯍꯤ 100ꯗꯒꯤ ꯍꯦꯟꯅ ꯊꯣꯛꯑꯒ ꯂꯥꯛꯑꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯗꯣꯛꯄꯗꯗꯤ ꯌꯥꯝ ꯐꯖꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠꯇ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯖꯤꯟꯕ ꯃꯍꯩ ꯀꯥꯏ ꯍꯥꯏꯕ ꯄꯣꯠ ꯑꯗꯨꯒ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯍꯤꯀꯥꯞ ꯀꯥꯏꯅ ꯇꯦꯡꯀꯥꯞ ꯑꯗꯩ ꯃꯤꯒꯤ ꯏꯃꯨꯡꯗ ꯈꯩꯔꯨꯅ ꯁꯥꯕ ꯃꯤ ꯐꯨꯝꯕ ꯗꯦꯟ ꯀꯩꯅꯣꯅ ꯌꯦꯇꯨꯝꯅ ꯂꯦꯡꯉꯒ ꯇꯧꯕ ꯍꯥꯏꯁꯤ ꯇꯧꯔꯕ ꯃꯤꯠꯇ ꯈꯪꯉꯕ ꯉꯥꯛꯇꯅꯦ ꯃꯃꯥꯡ ꯊꯛꯇ ꯏꯚꯟ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯐꯥꯎ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯁꯦ ꯑꯗꯒꯤ ꯃꯣꯝꯄꯥꯛꯇ ꯄꯣꯠ ꯐꯨꯝꯖꯤꯜꯂꯝꯕꯤ ꯃꯤꯗꯨꯅ ꯉꯥꯎꯔꯒ ꯆꯠꯄꯤ ꯈꯣꯠꯄꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯄꯟ ꯁꯤꯀ꯭ꯔꯦꯠꯅꯤ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯃꯦꯁꯦꯖꯅꯤ ꯃꯁꯤ ꯆꯐꯨꯁꯤꯅ ꯊꯝꯃꯤꯁꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯂꯩ ꯑꯣꯔ ꯂꯩꯇꯦ ꯍꯥꯏꯕꯅꯦꯕ ꯌꯦꯁ ꯑꯣꯔ ꯅꯣꯗꯣ ꯌꯦꯡꯉꯤꯕ ꯚ꯭ꯌꯨꯔꯗꯨꯅ ꯈꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯉꯁꯥꯏ ꯊꯝꯃꯦ ꯆꯐꯨꯁꯤꯗ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯃꯥꯁꯤꯗꯩꯁꯤꯗ ꯃꯦꯁꯦꯖ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯗꯤ ꯁꯤꯃꯥꯁꯤꯗꯩꯁꯤꯗ ꯌꯦꯡꯕꯤꯔꯒ ꯈꯪꯅꯦꯕ ꯑꯋꯥꯕꯐꯝ ꯑꯃ ꯇꯥꯏꯌꯦꯕ ꯗꯦꯟ ꯕꯂꯥꯃꯥꯁꯤ ꯂꯥꯌꯦꯡꯉꯒ ꯂꯥꯌꯦꯡꯕ ꯄꯣꯠꯇꯨ ꯃꯉꯣꯟꯗ ꯂꯥꯌꯦꯡꯕ ꯒꯨꯂꯞꯇꯣ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔꯁꯨ ꯌꯦꯡꯉꯤ ꯃꯥꯁꯤ ꯃꯥꯏꯕꯁꯨ ꯌꯦꯡꯉꯤ ꯃꯥꯏꯕꯤꯁꯨ ꯌꯦꯡꯉꯤ ꯑꯍꯨꯝꯃꯛꯅꯤ ꯌꯦꯡꯉꯤꯁꯦ ꯑꯍꯨꯝꯃꯛ ꯌꯦꯡꯕꯁꯤꯗꯩꯁꯤꯗ ꯀꯔꯝꯕ ꯄꯣꯠꯅ ꯃꯥꯁꯦ ꯐꯍꯜꯂꯛꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯄꯣꯠꯅ ꯃꯥꯁꯦ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯨꯃꯁꯨ ꯀꯣꯏꯁꯟꯁꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯦꯕ ꯃꯁꯤꯅꯦ ꯑꯗꯣ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯃꯁꯤ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯀꯩꯗ ꯀꯣꯜꯇ ꯃꯌꯥꯝ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯀꯦꯅ ꯁꯥꯒꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯕ ꯊꯝꯃꯤꯁꯦ ꯊꯥꯖꯕꯤꯕ ꯌꯥꯕꯅ ꯊꯥꯖꯕꯤꯌꯨ ꯌꯥꯗꯕꯅ ꯂꯧꯊꯣꯛꯄꯤꯌꯨ ꯕꯠ ꯂꯩꯔꯤꯕ ꯄꯣꯠꯇꯤ ꯁꯤꯅꯤ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯦ ꯑꯀꯤꯕ ꯍꯔꯔ ꯃꯌꯥ ꯈꯤꯒꯠꯄ ꯃꯁꯝ ꯁꯥꯡꯕ ꯑꯗꯨꯒ ꯑꯀꯤꯕꯒꯤ ꯁꯛꯐꯝꯗꯨꯗꯤ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯃꯁꯤ ꯀꯩꯅꯣꯅꯦ ꯁꯤꯃꯥꯁꯤꯗꯩꯁꯤꯗ ꯍꯣꯜ ꯄꯤꯛꯆꯔꯁꯤ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯇꯦꯟꯁꯟꯗ ꯑꯗꯨꯝ ꯂꯩꯒꯅꯤꯅ ꯀꯅꯥꯒꯨꯝꯕ ꯈꯜꯂꯦ ꯈꯔꯗꯤ ꯍꯔꯔꯅꯦꯅ ꯌꯦꯡꯉꯣꯏꯗꯣꯔꯤꯕꯁꯨ ꯃꯁꯥꯛꯁꯨ ꯌꯥꯎꯗꯕꯗꯤ ꯑꯗ ꯅꯠꯇꯦ ꯀꯩꯅꯣꯅ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯀ꯭ꯂꯤꯌꯥꯔꯤꯐꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯌꯦꯁ ꯌꯦꯁ ꯑꯩꯈꯣꯏꯒꯤ ꯍꯣꯔꯣꯔꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯎ ꯃꯆꯤ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯗꯒ ꯌꯥꯒ ꯄꯥꯏꯊꯣꯔꯒ ꯆꯥꯔꯒꯦ ꯅꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨꯅꯗꯤ ꯅꯠꯇꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯌꯥꯝ ꯋꯥꯕ ꯐꯦꯃꯤꯂꯤ ꯑꯃꯗ ꯕꯦꯛ ꯑꯥꯔꯠꯀꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞꯇꯤ ꯐꯪꯉ ꯃꯇꯨꯡꯗ ꯃꯗꯨꯗ ꯐꯪꯉꯛꯄ Psychological ꯆꯩꯊꯦꯡꯁꯦ terror ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯃꯥꯒꯤ ꯏꯝꯄꯦꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯇꯥꯔꯛꯏꯕ ꯅꯠꯇ꯭ꯔꯒꯅ ꯐꯦꯃꯤꯂꯤꯗ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡꯗꯨꯅꯦꯕ ꯄꯤꯛꯆꯔꯁꯤꯅ ꯎꯠꯂꯤꯕꯗꯤ ꯃꯗꯨꯅꯦꯕ ꯌꯥꯝ ꯗꯔꯀꯥꯔꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯉꯁꯤꯐꯥꯎ ꯁꯦꯝꯖꯤꯟꯈꯤꯕ ꯇꯧꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯀꯥꯞ ꯇꯦꯡꯀꯥꯞꯁꯤꯗꯩꯁꯤꯗ ꯅꯣꯡꯗ ꯕꯨꯠ ꯑꯣꯜꯂꯒ ꯄꯥꯏꯔꯒ ꯆꯠꯈꯤꯕꯗꯤ ꯌꯥꯎꯗꯦꯗꯅ ꯍꯧꯖꯤꯛꯀꯤꯗꯨ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯏꯔꯔ ꯑꯃꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯏꯝꯄꯦꯛ ꯑꯃ ꯄꯨꯈꯠꯂꯀꯥꯟꯗ ꯐꯤꯂꯝꯁꯤ ꯁꯥꯒꯠꯂꯛꯄꯅꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯕꯤꯀꯦꯗ ꯔꯥꯎꯟ ꯑꯝꯇꯪ ꯂꯥꯛꯆꯔꯝꯒꯦ ꯉꯁꯥꯏꯒꯤ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯄꯕ꯭ꯂꯤꯛꯅ ꯌꯦꯡꯀꯥꯟꯗ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯔꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯀꯦꯔꯦꯛꯇꯔ ꯋꯤꯠ ꯑꯗꯨꯒ ꯃꯥꯒꯤ ꯗꯣꯜꯁ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯨꯗꯨ ꯑꯗ ꯗꯣꯜꯁ ꯖꯣꯝꯕꯤ ꯀꯥꯏꯅ ꯁꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯥꯎꯔꯤꯅ ꯂꯩ ꯆꯐꯨꯗꯒꯤ ꯍꯧꯔꯛꯄꯅꯤꯅ ꯌꯥꯝꯅ ꯑꯣꯐꯟ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯝ ꯍꯦꯛ ꯍꯪꯉꯨꯕꯁꯨ ꯌꯥꯗꯕ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯕꯅꯤꯅ ꯑꯗꯨ ꯃꯁꯤꯗ ꯃꯣꯁ ꯆꯦꯂꯦꯟꯖꯤꯡ ꯀꯔꯤ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖ ꯍꯪꯉꯨꯕꯗꯤ ꯌꯥꯗꯕ ꯏꯁꯥꯅ ꯊꯤꯗꯕꯗꯤ ꯌꯥꯗꯕ ꯃꯇꯥꯡ ꯀꯌా ꯑꯃ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯀꯔꯝꯍꯥꯏꯅ ꯃꯁꯤꯁꯦ ꯄ꯭ꯔꯣꯖꯦꯛ ꯀꯔꯝꯍꯥꯏꯅ ꯂꯧꯈꯠꯈꯤꯕꯁꯤ ꯂꯥꯏꯔꯤꯛꯀ ꯄꯥꯔꯒ ꯈꯪꯉꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯅꯦ ꯑꯩꯅꯁꯨ ꯄꯟꯖꯅꯤꯡꯕ ꯀꯩꯅꯣꯅꯤ ꯃꯁꯤꯒꯤꯁꯦ ꯃꯥꯏꯕꯗ ꯁꯤꯒꯤ ꯅꯥꯀꯣꯡꯗꯁꯤ ꯑꯩ ꯈꯛꯇꯅ ꯇꯥꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯑꯩꯅ ꯁꯤꯒꯤ ꯆꯐꯨ ꯀꯣꯠꯄꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯏꯇꯣꯝꯗꯅ ꯇꯥꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯕ ꯑꯗꯒꯤ ꯑꯩꯅ ꯇꯥꯔꯤꯕ ꯕ꯭ꯂꯦꯛ ꯑꯥꯔꯠꯁꯤꯒ ꯃꯥꯟꯅꯕꯁꯨ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯑꯗꯨꯝ ꯇꯥꯔꯝꯒꯅꯦꯕ ꯍꯥꯏꯕꯗꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯁꯤꯗꯩꯁꯤꯗ ꯆꯤꯟꯊꯥꯡ ꯌꯩꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯨꯝ ꯇꯥꯍꯟꯕꯤꯗꯅ ꯃꯤꯔꯣꯜ ꯀꯌా ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯗ ꯑꯩꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯕꯁꯦ ꯍꯣꯏ ꯑꯍꯟꯁꯤꯡꯗ ꯈꯔꯗꯤ ꯍꯪꯉꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯕꯨ ꯏꯙꯧ ꯄꯥꯕꯨꯡ ꯇꯥꯏ ꯋꯥꯔꯤꯁꯦ ꯑꯗꯣ ꯐꯤꯂꯝ ꯑꯃ ꯅꯝꯒꯦꯅ ꯈꯜꯂꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯈꯪ ꯑꯍꯩ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯒꯤ ꯍꯪꯉꯦ ꯁꯨꯝ ꯂꯩꯗꯅꯀꯣ ꯈꯪꯒꯗꯕ ꯃꯤ ꯑꯩꯈꯣꯏꯗꯒꯤ ꯏꯊꯛ ꯊꯣꯡꯕ ꯑꯍꯟꯗ ꯍꯪꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯈꯪꯉꯝꯃꯗꯕꯅꯦ ꯑꯗꯣ ꯑꯩꯅ ꯄꯥꯕꯨꯡ ꯀꯧꯔꯕ ꯑꯩꯅ ꯏꯙꯧ kꯧꯔꯕ ꯑꯩꯅ ꯈꯨꯔꯥ ꯀꯧꯔꯕ ꯑꯗꯨꯒꯨꯝꯕ ꯆꯍꯤ ꯂꯦꯡꯒꯥꯗ ꯉꯥꯛꯇ ꯍꯪꯉꯦ ꯍꯪꯉꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯄꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯗꯣ ꯑꯩ ꯂꯦꯝꯅ ꯑꯝꯇ ꯃꯥꯡꯗꯦ ꯄꯤꯔꯛꯄ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛ ꯑꯩ ꯁꯤ ꯐꯤꯂꯝꯁꯦ ꯂꯣꯏ ꯍꯥꯞꯄꯦ ꯑꯩꯅ ꯍꯪꯉꯨꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯅ ꯑꯁꯤꯗꯤꯅ ꯈꯜꯂꯒ ꯇꯣꯛꯈꯤꯗꯦ ꯑꯩ ꯑꯗꯨꯝ ꯐꯤꯂꯝꯁꯤꯗ ꯂꯣꯏ ꯍꯥꯞꯄꯦ ꯑꯗꯨ ꯑꯦꯛꯁꯤꯡꯗꯣ ꯂꯣꯏ ꯇꯧꯍꯜꯂꯤ ꯑꯗꯒꯤ ꯑꯦꯟꯗꯤꯡꯒꯁꯦ ꯑꯩ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯀꯥꯏꯁꯤ ꯍꯪꯉꯦ ꯑꯗꯨꯒꯤ ꯑꯦꯟꯗꯤꯡ ꯂꯣꯏꯁꯤꯟꯕꯤꯒꯥꯁꯤ ꯑꯗꯨꯝ ꯃꯤꯅ ꯄꯤꯔꯛꯄ ꯁꯖꯦꯁꯟ ꯑꯩ ꯌꯥꯝ ꯐꯖꯅ ꯂꯧꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯣꯜꯃꯣꯁ ꯑꯩ ꯊꯥ 7-9ꯗꯤ ꯑꯩ ꯑꯗꯨꯝ ꯇꯦꯕꯜ ꯋꯥꯛꯇ ꯑꯗꯒꯤ ꯋꯥꯔꯤꯁꯤ ꯁꯤꯗ ꯍꯥꯞꯀꯗꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯊꯧꯑꯣꯡ ꯃꯌꯥꯝꯁꯤ ꯁꯤꯒꯤꯗꯃꯛꯇ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯦ ꯑꯣꯛꯇꯣꯕꯔ 29ꯇ ꯃꯌꯥꯝ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤ ꯃꯌꯥꯝꯗ ꯄꯨꯊꯣꯛꯑꯒ ꯄꯤꯖꯕ ꯃꯤꯀꯨꯞꯇꯨꯗ ꯊꯣꯡ ꯊꯥꯛꯏꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯊꯣꯡꯖꯔꯤꯕ ꯕꯤꯀꯦꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯒ ꯋꯤꯠ ꯌꯥꯎꯒꯗꯧꯔꯤꯕ ꯃꯊꯦꯜ ꯃꯌꯥꯝꯁꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯕꯂꯥꯗ ꯂꯥꯁ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯕꯂꯥꯗ ꯂꯥꯛꯆꯅꯤꯡꯕꯁꯤ ꯉꯁꯥꯏꯒꯤ ꯕꯤꯀꯦꯅꯁꯨ ꯍꯥꯏꯕꯤꯔꯤ
khara hena story si tongan tongan angle ding hanga khang hidi hanga story oine heti iraga di concept ti leiraga I thoga thamba natana tongan tongan masal maya maturi maya machu machu maya punsala kana portrait ama sagat pe wahum dadi balada di sigum si akhang he zabi ki khatana takpa saita chiktan takpa dukang lobra tu tongan ba angle da hana theater gi performance dum leirabni tu ima dada nataga kaka mama sumaina ma tawdori sigum da khara hena man ga do masak sini kai kai lege gaina adugum tamba adi khangandana team khangandana tamba ga di legi bar kamai tawi hidden story hai tare yum se ai hojik leir sidi mamai ma pamne ba ko yum masing ba se takhel dani takhel da yam nungai ba phone si ke davi ke da sri ti wari se adu lithok gi nungai ba ku su bi ke pang biu si gi wari se davi ke na ingon da lira ba matung da ko ai se kitang di khal le isa da khanna kamai tau ni tana ba kana le na tau ka sta yum da nong ma chat pa ka sta akhoi gi ini gi macha nu pi ina ma se ma se nong nu lai tong khat ba hawra mi ne na tau le ram me ba ko ai ngon da chance to yam phang gi bai ta ai se kan am ta di hai dok te mama de bu di hai duwe mama na mi lai gi thoram nu me am tau ri bani da changu nu hai ai chang da ba de asi gi po sa ngon da maru oi ai hoi adudagi aingon da sum kana ba kitang lawe hai tare khoi inam masina han ba lai tong khalak ba horak pagi matek se aingon da su kana ba yam phangeni this is hidden story ngalu ne ising da tawri ji makhong khut punjal ga ising da taw thada ga di lukhini ising anei ba da makhong apa pa do yam na kan hole have artist sing da leiram me ngasi je adu su director na khangbi yu bobo su makhong apa pa sini am kan holam do mali sahi amani makoi khak tar khon rak ba balaten supam su saptana anywhere saptana man he gi hum pasing je examine to ga makhong apa khun hol ga ising da taw bani okay khoi gi ham bai round si loi sala kan da second round hai tare yam maroi ba sarai nai show gi hai tare sigi khoi yam atu ba repeat fair round sini lak toi se repeat round sigi dang to same sabi ro kem na te ma si yam lup ko chen na te sai da khoi gi IAS IPS tha ga dong na lu ga dong na te do khoi sai te sita han tham jake sam le sa phu na to ma am le sa phu na to ma ming ma thon gi hai tare nang karmai na second step si karmai le sapu na taba sapu film ji di sa phu gi wari di oi ba film wari di sap mana ba maming ji sa phu na to ba ma thon ba yai ga na khala di karam ba maming gi thon lai hao on thoni le ha kari gi no sa lai hao si ma sai sai protagonist se men sai gi sina black art ki pot sina effect to godori ba character se gi wari da chi le hao balaten chubam na lori ba character se sida du maming thon ni ma gi wari okay sa phu natra su le hao na option nam di le ri ba amam di chapu du ga le hao du gi mari du ni film du li si okay sa phu du ga le hao gi mari ni adu marak da kwai di hena wari sina boboni thok ko ni hui thoi ba ha ba character sini adu thoi ba na ning chang chara ga hai tare le hao ma sung sa phu sina bi ke ne lo bi ra le hao sung sa phu na ta ba ani sina ta ba thoi ba ha ba character ma le na thoi ba na sa phu mu sung le hao ji pam da ba maming ji pam ta ri karam maming de hena karam ba film ji ga sana ba karam maming de phoi ke le thoi ba ga na thola ga sun ngai ni han ba kamai to adoi wakan da di thoi ba mak di thon bi yaroi lairiba story line do yeng kan da di ngasai ojana haibi gi ba safu ma yai safu da gi thol pa wari ni then ma gi victim moi ba se le haw ni then sidagi haido ga di thoi ba ngon da la ga di wari se phai nam cha ki tu man male adu kari thola ga film ji sana ba maming ma option ma khan je ha ba yam thuna hoi option ji yam thuna tu ne haijari jaina adai dura mo si da khan do bisni am lo ri so ning mom thola janu basine he right answer is safu ma sung le haw ha jina kwai pha ba answer atai leiti concept leiti masidi thon ga leiti ha du na adu di ai gi final loi nai di sai theng kai sai theng gai na okay sai theng gai to so phaja ga do badum le du bala sede da bala personal of question hai tare bala si yum pan bidrim na yum pan mi character sarai ni adubu yum no ma yum ban la mi do khongda ra kani adubu ai gi karamba choice hai tare ai gi khwai di hena pam jaba choice karamba kare partner na ga lai ra ga di ching partner matani kare hebi ni karamba partner pami partner se ai gi line se de khangbi ba mi aingon da support to bi ba mi pam adubu apa apa jangal am di salani nang karamba sa pur ga sakari yam lu question ne jangal di sakani sa di sa ma di puro hai re karamba sa pur ai gi oinu hui puni bi ke karma puni kai songjan ma ju kha wa ga da wai di samu oi thong se bobo di karma puni masa kai yang sa sagon na pa tu sagol puni amana hui puni aduga amana samu puni mai concept ni life partner karamba oirangoni have the mayam du concept tabiro adu handak se ningol jakob su kuirak tre adu film ji ke ningol jakob mari kam nei de adu ningol jakob lakse bani october tha yang gai tha lakse bani handak ningol jakob ji 29 hung 30 hai ningol jakob matang da kari habini yam tena sentence samthing habi ningon jakob si dakhina gi hidana ba tu osi adu muhta mabung opa sing na ngamjaba
ꯑꯍꯥꯎꯕꯗꯣ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯃꯥꯅ ꯉꯝꯖꯕ ꯃꯥꯅ ꯁꯤꯟꯖꯕ ꯂꯥꯡꯖꯕꯗꯣ ꯍꯥꯎꯅ ꯆꯥꯕꯤꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ ꯍꯥꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯗ ꯑꯦꯅꯤ 29 ꯑꯣꯏꯒꯦꯔꯥ 30 ꯑꯣꯏꯒꯦꯔꯥ ꯇꯧꯕꯤꯔꯣ ꯕꯣꯕꯣ ꯏꯁꯩꯒꯗꯤ ꯑꯗꯨꯝ ꯃꯔꯛꯇ ꯁꯛꯄꯤꯔꯛꯒꯅꯤ ꯈꯜꯂꯤ ꯏꯁꯩ ꯉꯪꯗꯕ ꯃꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯇꯦ ꯏꯁꯩꯒꯗꯤ ꯁꯛꯑꯒꯗꯤ ꯀꯔꯝꯕ ꯏꯁꯩ ꯍꯥꯟꯅ ꯁꯛꯀꯅꯤ ꯈ꯭ꯋꯥꯏ ꯉꯪꯕ ꯏꯁꯩꯁꯦ ꯇꯣꯏꯅ ꯉꯪꯕ ꯏꯁꯩꯁꯦ ꯌꯥꯝ ꯂꯨꯕ ꯋꯥꯔꯤꯅꯤ ꯂꯨꯗꯕꯅꯤꯗ ꯏꯁꯩꯁꯦ ꯑꯩ ꯊꯥꯏꯅ ꯑꯩ ꯁꯨꯝ ꯄꯥꯁ ꯈꯔ ꯃꯃꯥꯡꯗ ꯑꯩ ꯔꯣꯛꯀꯨꯝꯕ ꯇꯧꯔꯝꯃꯦ ꯆꯍꯤ ꯉꯁꯤꯗꯤ 15 ꯀꯨꯟꯊ꯭ꯔꯥꯃꯨꯛꯀꯤ ꯍꯥꯏꯇꯥꯔꯦ 15ꯃꯨꯛ ꯍꯥꯏꯇꯥꯔꯦ 90 ꯑꯗꯨꯋꯥꯏꯗ ꯗ꯭ꯔꯝ ꯊꯤꯜꯂꯝꯕꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯈꯤꯕ ꯏꯁꯩ ꯑꯃ ꯂꯩꯌꯦ ꯕꯣꯟ ꯖꯣꯕꯤꯒꯤ ꯏꯁꯩ ꯑꯃ ꯑꯗꯩꯗꯨ ꯃꯇꯝꯗꯨꯗ ꯀꯛ ꯃꯌꯥꯝꯗꯒ ꯍꯥꯏꯐꯦꯠ ꯃꯦꯁꯦꯖ ꯑꯃ ꯄꯤꯔꯒ ꯂꯩꯗꯅ ꯑꯅꯤꯇꯪ ꯍꯥꯏꯕ ꯌꯥꯕ ꯗꯥꯏꯃꯟ ꯔꯤꯡ ꯑꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯑꯃꯒꯤ ꯔꯤꯡ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯏꯁꯩꯗꯣ ꯁꯝꯇꯥꯏꯝ ꯌꯥꯝ ꯋꯥꯔꯀꯥꯟꯗꯁꯨ ꯅꯤꯡꯁꯤꯡꯉꯦ ꯅꯨꯡꯉꯥꯏꯔꯀꯥꯟꯗꯁꯨ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨ ꯏꯁꯩꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯑꯣꯗꯤꯌꯟꯁꯇ ꯈꯤꯇꯪ ꯑꯩ ꯑꯗꯨꯗꯤ ꯉꯥꯡꯉꯔꯣꯏꯒꯦ ꯑꯩ ꯄ꯭ꯂꯤꯖ ओके कꯩꯁꯨ कायदे याम इसे सकपा पामिबा इसे की हरकपनि दुगा फिल्म से याम दाबि अदो बला मसैदा अखोगी समलांग हाइबा वाहे मक आई थमजगे सिदा समलांग से एनलर्स तौरगा करम वाहे ख्वाइ फजबा मेगा सेंटेंस फजबा वाहे तंग से बिउना नुजागी नुसीरो नुजागी सिंगी मदम चूरबा समलांग दले हाव मतंग थेटपगी नुसीबसिदी वाह क्या दा फजरबा बीके सिंगबा कैरेक्टर बा थोला करी थजबा बीके दा थमगे लैखोम हाइबसिदा फजबा लैखोम हाइबसि अमोट पोट अमसु ओइनि बनि लैखोम हाइजि हाइनदि हाइरिने बदो लैखोम अनि फजबा कल्सि अमा सागले तादि सेंटेंस अमत पिउ ख्वाइ फजबा मिदि लैहाव हाइबसि पुखलगा समलांग दा लैहाव थेट हाइगरे बीके गी साइदा जि गेता बिउ ꯂꯩꯈꯣꯝ ꯇꯩꯁꯤ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯆꯥꯅꯕ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯁꯤ ꯈꯣꯡꯆꯣꯠꯁꯤ ꯆꯤꯟꯆꯣꯠꯁꯤ ओके खोंगचोसी चिनचोसी मैसेज नि बोबो ख्वाइदि पामदबे हेबिसि कैनो इसागे ꯏꯁꯩ ꯈ꯭ꯋꯥꯏ ꯄꯥꯝꯖꯩ ꯑꯗꯨ ꯏꯁꯧ ꯂꯥꯡꯕ ꯁꯧ ꯂꯥꯡꯕ ꯏꯁꯥꯁꯤ ꯂꯥꯡꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯈꯔ ꯇꯣꯏꯅ ꯂꯥꯡꯉꯦ ꯑꯗꯨ ꯏꯟꯊꯅꯕ ꯀꯔꯤ ꯃꯆꯥꯛ ꯂꯩ ꯃꯁꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛ ꯐꯤꯂꯝꯗꯨꯗꯁꯨ ꯈꯔ ꯂꯥꯡꯉꯝꯒꯅꯤ ꯈꯜꯂꯤ ꯂꯩꯍꯥꯎ ꯀꯔꯝꯍꯥꯏꯅ ꯇꯧꯋꯤ ꯃꯁꯤꯒꯤꯁꯦ ꯐꯤꯂꯝꯒꯤ ꯑꯣꯏꯅꯗꯤ ꯗꯥꯕꯣꯕꯣꯁꯦ ꯃꯥ ꯔꯤꯌꯦꯜꯗ ꯏꯁꯧ ꯂꯥꯡꯖ ꯇꯥꯔꯁꯨ ꯐꯤꯂꯝꯁꯤꯗꯗꯤ ꯏꯁꯧ ꯂꯥꯡꯕꯁꯤ ꯌꯥꯎꯗꯦ ꯑꯗꯣ ꯗꯥꯕꯣꯕꯣ ꯔꯤꯌꯦꯜꯗ ꯏꯁꯧ ꯂꯥꯡ ꯇꯥꯔꯁꯨ ꯀꯩꯒꯨꯝꯕ ꯌꯥꯝ ꯂꯥꯡꯅꯤꯡꯉꯛꯄ ꯌꯥꯝ ꯂꯥꯡꯕ ꯍꯧꯔꯛꯄ ꯇꯥꯏꯃꯤꯡꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯏꯪ ꯂꯥꯎꯕ ꯑꯃ ꯊꯛꯑꯒ ꯅꯨꯡꯁꯤꯠ ꯈꯔ ꯏꯪ ꯂꯥꯎꯕ ꯃꯐꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯗꯣꯛꯄꯤꯔꯣ ꯑꯗꯨꯒꯗꯤ ꯁꯥꯎꯅꯤꯡꯕꯁꯦ ꯈꯤꯇꯪ ꯐꯗꯧ ꯃꯥꯜꯂꯦꯅ ओके एवरी इशौ लांबा मयामदसु दु मदि मेसेज नि पीरिजे इशौ लांबा थमोय एबा वाखल अमा लागासु इसिंग अइबा मा था गान फनि हामने बिके इसिंग फंगदि कमाय तनि मसिगिसे इसिंग आइदि पुथोपिनबा लेत्रबा इसिंग थकपगी वाखल जे कावबा इशौ लांगले दारि कमाय तोनि मरमल से दुम लाउनि फिल्म गी लांग मतमदा एंजाइटी अदुगा एंगर से दुम खा दुम पोगनि टीम वानि न को अमना वाखल दे खितंग अंडर मिसअंडरस्टैंडिंग लेबल लेगनि इशौ लांगबि मतन हायरबनिना बोबोनदि इशौ लांगबि फाइदबा हाइनदबनि पामजदबनि हायरे इशौ लांगबा फनबइ मचाक मा पीरे अदुबो मचाकिदा मचाक तुसु लेरबा अदु इशौसु लांगलाबा अदु मचाक सिदा मदि कांसेप्ट से जानदरगदि करमाइन तौरि बिके तुमिन लैबासिना ख्वाइ बेस्टने दुदि तुम इशौ लागारोय सिंग Silent is the best. याम फसि ओके हिकाप टेका वाहि सिदा सि याम फजदबो वाहि मोर समाज की अदो फजबो कांसेप्ट मा साकनबगि तमत करम सेंटेंस पिगनि हिकाप टेनकाप सिदा आइना सेंटेंस पिदु जाम लुरेने फिल्म जिगि त मै लेने सेलेक्ट तवे लेने सु गाइदे हिकाप टेनकाप सि फजबो सेंटेंस दा ओलो हाइबि ब्रो जी फजबो सेंटेंस अमदा हाइबिउ सिने हेने हिकाप टेनकाप सि अखोगी खुनाइदा लेतबसु नते अदुगा लेबसु नते थेंनरा कांदा खंग थेंनरा कान खंगनि याम नुंगाइसे फिल्म सिसु येंग कान खंगनि हर नतब्रा मया खिगतब्रा मसम सामा सांगदब्रा मयाम उरिबु कांसेप्ट की तोंगानबा कांसेप्ट द पुखला कांदा साइटेजित बीके न पुथोगा अनौ बनतबा अरी बसु नतबा मयामना पामनगदरा पामनरोइदरा खंगदबा एक्टर एक्ट्रेस पुथोगा कांदा मयाम उतोरिसे महाव लौबिरा कांदा मदि माइ पाक पाक्तबदि येंग खंगनि अदुपु हाना माइ पाके एक्टर एक्टर हाइबदसु मयाम हेन खंगबनि विच याम नुंगाइसे ngasi सफु प्रमोशन हाइतारे बलातेन सुबम विथ बोबोनि थोकुजम सर्टिफिकेट डायरेक्टर एक्ट्रेस एक्टर पुनमक्सी माइ पापसु ओइसनो दुगा लारिबा अक्टोबर 29 बाइकजन ओपन यार थिएटर मयाम पुनमन मियेंग तामिरकांदा हारिबा सफु हारिबा फिल्म असि मयाम कीगदरा ngsai बोबोन हागे दुमाइना युमदा हनु मतमदा तुंगुमदगी चपसल लकदरा हाइबदसु खदबिरो अदुगा कांसेप्टि हॉरर कांसेप्टि लेते मसिगे मयाम याम सबना मेसेज अम पि फिल्म नि हाइबदुनि याम नुगाइजिंग असिगी सफु प्रमोशन की तमदा बलातेन सुबम बोबोनि थोकुजम विथ डायरेक्टर सैत्यजित बीके लापीदुना ngasi promotion mapung phan ba manu loina manu hunagi thorom mapung phan da case oma pu thak prong sari toina ngasi goina di manu hunagi thorom si matang se ten se me apun ko roina phum jari